Masanupi aduna ningamdana kabla changkiba matau aduda mama adusu wa mata haibadi ngamdre bahaksu wakhal yama nungaitana pasagi matau adu kabla yelga lehawe asomdana makam dori bikengi mane adudi nungaidaba sauningba kaya aduna mahak hujikti numidang wairamgi matamda biken khoi yumda lae aduga bikengi mama amadi bikengi mapaga punna wari kaya masanaduna hujikti rosni ki aron mathaba khudimok loina haidolame loina taktholame bikengi mane na sumna hareme ikoi gi bungose adugi nupi dugal hongbu yaroi adugi nupi dudi oktaba nupi ni ikoi gi bungoga khangna na atopani pam aron mari thalamane hujikti thodo asigi maramda aisu loina khangle magi marum mapang magi mamana bising loina khanglabane ikoi gi bungo biken phawba khanglabane aduna nakoina su khara hayo mangondagi henba atop nupi kaya ama lairi makhoi gi mangna chawna lohongadabane asiguma oktaba nupi asidi akoi biken gi nupi oiba yaroi asumna pau kaya ama hairami hojikti biken mama amadi mapasu asumna pau kaya ama tonlakpadagi makhoisu nungaidaba sauningma kaya ama phawrami biken mama adudi thodo asibu thajaba ngamdabana asibu tasena ma achumbu oibra haduna hanjin biken mane aduda wa kaya ama hangi biken mane aduna su marik chumbu wa kaya ado phajana haire mama ne bisingna mangonda hairakpa wa kaya ama amadi rosniga biken makhoidu unaba matamda biken ningma kaikhiba maki mamittagi mapita na kapkiba kaya ado loina chithadana tamme aduga kona thangda mane aduna amukusu asum haire aina hairepse asum ngaktani tasengna mu thajadragana nachanupa biken hango asigumba oktaba nupi asidi ekoi gi mi oibado aidi pamjade ibungose yamna makli khibasu natte magi damakta manipur chaure nupi kaya ma thisi nupi kaya ma hainase asigi mangda ekoi chawna lohongadabane aidi ngasidi pendaba nungaitaba kaya aduna mokhogi mamada su aina thina ngalambane mikup aduda biken mamana sumna khumlai iya ekoi ni yamna phana khallaga ekoi ni imo oiba pamjai haduna yamna luna tawrudi sidi ekoi di soiredana o kaya da patriba nupi nune khangani mahangna sumna oktaba thabak torbanina ichana pana mangonda mateng kya ma pangkiba aina mabu nungsibagi damak mangonda posai kya ma pikibado loina handohangani mi usidrabadi usittabagi thabak tawba tabani magi wahaiduda mapaduna asumna kumlai ngaiko mingonda hekta adumna haigano nasanu pana mangonda pikibasing adudi nuksibagi pibani nangna mangonda piriba dusu nuksibagi pibani chawninga nungaite haduna mingonda adugum wahai adu haigano hojik tholiba thodo ase karino kamdawbuno haibadu ekoi muna khanasi nachanu pasu magi kada leiri mabu koktholaga magi apam dhangba tabani wa marak thallaga mamaduna amuka asum harai ichanu pagi wa taba yaroi nachanu paga khangna na atopani paga rona mari thamba nupi asibu ekhoina kamdawna imo oiduno adusu chumna khakoina banattaba as ai ichinjina paningde ai yamna shawningi haduna mamaduna kana lawkhalai mapana mukumlai nangna phana hairabasu aina adu yaba ngamloi ai ichanupa gi wata gani asamna hairamnaga mapado masanupa biken di kara changki aduga masanupa biken ko thore biken di mamit adu ipom laga wakan nyama nungaitana thore mapana haire ibungo asida phamu ai nangonda wa kara hange nangna nungaitriba hanak nomuni ni asida nangi maithongna tariba awaba singado hojikte ekoi chu khangle ekoi su paulona tare hojikti nangi pakhumni ekhoina pamliba nang kari khalibano nangmu kari tobu pamlibano biken kari matu khumngamde phamna hin kablae mane aduna changsillaga bikin ma pi du taithokpi aduga mane aduna haire ibungo nang kai sunungai tab khangano nangi damak nupi afaba kaya ma leiri ekhoina soidana hainagani kari sulai tabi oktabi nupi yudi damakta nangna wakhan nungai tab pi tabado nangi pi edu pamui nangi pi marik amana mangondagi magul leba chama hele nang kari gi kablibano kapkano nangi dama afaba nupi kaya ma hainagani nang kari matu wagono haduna mane duna haire mamana mo mateng pangsilaga asunna ma haire ibungo asigumbo oktabu nupi asidi
ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯅ ꯊꯝꯒꯨꯝꯁꯤ ꯑꯩꯁꯨ ꯄꯥꯝꯗꯦ ꯅꯪꯅ ꯃꯥꯒꯤꯗꯃꯛꯇ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯃꯇꯦꯡ ꯄꯥꯡꯈꯤꯕꯗꯣ ꯂꯣꯏꯅ ꯍꯟꯗꯣꯛꯍꯟꯒꯗꯕꯅꯤ ꯑꯩꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯗꯨꯅ ꯑꯩꯅꯁꯨ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯈꯤ ꯑꯗꯨꯁꯨ ꯂꯣꯏꯅ ꯊꯧꯒꯅꯤ ꯑꯗꯨꯒ ꯃꯈꯣꯏꯗ ꯂꯧ ꯎꯍꯟꯕꯗꯨꯁꯨ ꯑꯃꯠꯇ ꯎꯍꯜꯂꯔꯣꯏ ꯃꯤꯕꯨ ꯅꯨꯡꯁꯤꯔꯨꯕ ꯌꯥꯗ꯭ꯔꯦ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯅꯕꯨ ꯂꯨꯅ ꯇꯧꯔꯕ ꯑꯩꯈꯣꯏꯅꯕꯨ ꯅꯨꯡꯁꯤꯅ ꯈꯜꯂꯕꯗꯤ ꯃꯤꯁꯤꯡꯁꯦ ꯍꯦꯛꯇ ꯃꯊꯛ ꯀꯥꯈꯠꯂꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯀꯗꯥꯏ ꯐꯥꯎꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯃꯈꯣꯏꯗ ꯑꯃꯨꯛ ꯎꯠꯄ ꯇꯥꯕꯅꯤ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯟꯒꯅꯨ ꯊꯧꯅꯥ ꯂꯩꯌꯨ ꯏꯆꯥꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯤꯀꯨꯞ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯃꯄꯥꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣ ꯃꯃꯥ ꯅꯪꯅ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯄꯩꯁꯥ ꯍꯟꯗꯣꯛꯍꯟꯕ ꯃꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯕ ꯂꯧꯊꯣꯛꯄ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯅꯆꯥꯅꯨꯄꯥꯒꯤ ꯄꯥꯎꯈꯨꯝ ꯇꯥꯁꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯑꯅꯤꯡ ꯑꯄꯥꯝꯕꯗꯣ ꯏꯄꯥꯗ ꯍꯦꯛꯇ ꯍꯥꯏꯌꯨ ꯅꯪꯅ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯌꯥꯒꯗꯧꯔꯤꯕ ꯍꯟꯗꯛꯇꯤ ꯃꯆꯥꯅꯨꯄꯥ ꯕꯤꯀꯦꯟꯗꯣ ꯀꯞꯂꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯄꯥꯕꯨꯡ ꯑꯩ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯈꯨꯝꯐꯝ ꯈꯪꯗꯦ ꯑꯩ ꯃꯊꯥ ꯌꯥꯝꯅ ꯁꯥꯏ ꯑꯩ ꯌꯥꯝꯅ ꯋꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯋꯥꯍꯪ ꯑꯃꯗꯤ ꯍꯪꯅꯤꯡꯂꯤ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯁꯣꯏꯗꯕ ꯂꯥꯟꯗꯕ ꯃꯤ ꯌꯥꯎꯕ꯭ꯔꯥ ꯁꯣꯏꯕ ꯂꯥꯟꯕ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕꯒꯤ ꯃꯆꯠꯅꯤ ꯃꯍꯥꯛꯁꯨ ꯃꯁꯥꯒꯤ ꯃꯔꯥꯟꯗꯨ ꯌꯥꯅ ꯑꯩꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯦ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯛꯄꯒꯤ ꯏꯟꯈꯠꯂꯛꯄꯒꯤ ꯍꯧꯅꯕꯤ ꯃꯍꯥꯛ ꯈꯨꯗꯤ ꯊꯤꯔꯨꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯇꯥꯊꯤꯅ ꯈꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯊꯧꯗꯣꯛ ꯑꯃꯈꯛ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯟꯅꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯕꯨ ꯑꯩꯈꯣꯏꯅ ꯍꯦꯛꯇꯃꯛ ꯐꯠꯇꯅ ꯎꯒꯗ꯭ꯔꯥ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯆꯝꯕꯤ ꯏꯄꯪ ꯄꯪꯖꯕ ꯅꯨꯄꯤꯅꯤ ꯑꯩꯅ ꯃꯉꯣꯟꯗ ꯋꯥ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯤ ꯐꯥꯎꯕ ꯃꯍꯥꯛꯅ ꯃꯥꯏ ꯂꯩꯔꯒ ꯆꯠꯇ꯭ꯔꯤ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯃꯉꯣꯟꯗ ꯑꯣꯛꯇꯕ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯍꯥꯏꯍꯟꯅꯤꯡꯗꯦ ꯃꯍꯥꯛꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯋꯥ ꯑꯁꯣꯏꯕ ꯑꯃꯠꯇ ꯐꯥꯎꯕ ꯍꯥꯏꯈꯤꯗꯦ ꯑꯩꯕꯨ ꯅꯨꯡꯁꯤꯖꯕ ꯑꯩꯕꯨ ꯅꯤꯡꯖꯕꯅ ꯃꯥꯒꯤ ꯃꯊꯧꯅꯤ ꯑꯗꯨꯕꯨ ꯏꯟꯈꯠꯂꯛꯄꯒꯤ ꯍꯧꯅꯕꯤ ꯂꯝꯕꯤ ꯈꯖꯤꯛꯇꯪ ꯁꯣꯏꯈꯤꯕꯅꯤ ꯑꯩꯗꯤ ꯃꯥꯒ ꯌꯦꯡꯅꯕ ꯃꯇꯝꯗꯗꯤ ꯑꯩꯗꯤ ꯄꯥꯈꯪ ꯑꯔꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯉꯥꯡꯅꯤ ꯑꯗꯨꯅ ꯃꯥꯗꯤ ꯂꯥꯡꯅꯤꯡꯕ ꯃꯁꯥ ꯈꯤꯡꯕ ꯃꯇꯝꯅꯤ ꯑꯁꯤꯗ ꯑꯩꯅ ꯃꯥꯕꯨ ꯄꯥꯟꯅꯕ ꯋꯥꯠꯄꯗꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯊꯧꯗꯣꯛ ꯃꯆꯥ ꯑꯃꯈꯛ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯈꯣꯏꯅ ꯃꯉꯣꯟꯗ ꯂꯥꯟꯅ ꯎꯕꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯅꯃꯧ ꯑꯣꯏꯒꯗꯕꯅꯤ ꯅꯈꯣꯏꯅ ꯄꯥꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯑꯩꯁꯨ ꯅꯈꯣꯏꯒꯤ ꯇꯨꯡ ꯏꯟꯕ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯊꯃꯣꯏ ꯀꯥꯏꯔꯦ ꯑꯩ ꯃꯥꯕꯨꯗꯤ ꯀꯥꯎꯕ ꯉꯝꯗꯦ ꯑꯩ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒꯅꯤ ꯕꯤꯀꯦꯟ ꯍꯤꯡꯅ ꯀꯞꯂꯤꯕ ꯃꯄꯥꯅ ꯑꯃꯨꯛ ꯃꯆꯥꯅꯨꯄꯥꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯑꯗꯨꯅꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯋꯥꯐꯝ ꯑꯗꯨ ꯑꯩꯁꯨ ꯌꯥꯅꯤꯡꯉꯤ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗ ꯈꯨꯗꯣꯡꯊꯤꯕ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤ ꯄꯥꯈꯪ ꯂꯩꯁꯥꯒꯤ ꯃꯆꯠꯅꯤ ꯏꯃꯧ ꯔꯨꯁꯅꯤ ꯈꯛꯇꯗ ꯉꯁꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯥꯌꯣꯛꯅꯕꯗꯤ ꯑꯣꯏꯔꯝꯂꯣꯏ ꯉꯁꯤꯒꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ ꯃꯈꯣꯏꯁꯨ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯦꯡꯅꯈꯤꯕ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯏꯗꯣꯛꯇꯕꯒꯤꯅꯤ ꯃꯈꯣꯏꯅ ꯇꯥꯛꯊꯣꯛꯇꯕꯒꯤꯅꯤ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯟꯅ ꯈꯜꯂꯨꯕ ꯌꯥꯔꯣꯏ ꯂꯥꯟꯅ ꯂꯧꯔꯨꯕꯁꯨ ꯌꯥꯔꯣꯏ ꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯃꯥꯗꯨꯅ ꯃꯔꯛ ꯊꯠꯂꯒ ꯈꯨꯝꯂꯛꯏ ꯈꯪꯗꯦ ꯑꯣꯏꯅꯤꯡꯕ ꯐꯅꯌꯥꯝꯅ ꯑꯣꯏꯔꯕꯁꯨ ꯔꯨꯁꯅꯤꯕꯨ ꯏꯃꯧ ꯑꯣꯏꯕꯗꯤ ꯑꯩꯗꯤ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯃꯍꯥꯛꯁꯤ ꯑꯣꯛꯇꯕꯤꯅꯤ ꯑꯣꯛꯇꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯏꯃꯧ ꯑꯣꯏꯕꯗꯣ ꯑꯩꯗꯤ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯑꯃꯨꯛꯀ ꯈꯨꯝꯂꯛꯏ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯕꯤꯀꯦꯟꯒꯤ ꯃꯄꯥ ꯑꯗꯣ ꯈꯔ ꯁꯥꯎꯅ ꯂꯧꯈꯠꯂꯛꯏ ꯉꯥꯏꯈꯣ ꯃꯃꯥ ꯅꯪꯅ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯃꯤꯕꯨ ꯑꯣꯛꯇꯕꯤ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯑꯣꯛꯇꯕꯤ ꯍꯥꯏꯕꯁꯤꯕꯨ ꯅꯪ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯅꯪ ꯅꯁꯥꯃꯛꯁꯨ ꯅꯪꯕꯨ ꯂꯩꯁꯥꯔꯤꯉꯩꯒꯤ ꯃꯇꯝꯗ ꯂꯝꯆꯠ ꯀꯌꯥꯝ ꯐꯖꯔꯛꯄ ꯅꯨꯄꯤꯅꯣ ꯑꯩ ꯈꯪꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯌꯥ ꯑꯃ ꯀꯣꯏꯅꯔꯝꯃꯤ ꯉꯁꯤꯅ ꯅꯨꯄꯥ ꯑꯃ ꯍꯌꯦꯡꯅ ꯅꯨꯄꯥ ꯑꯃ ꯑꯩꯅ ꯊꯕꯛ ꯇꯧꯗꯦ ꯍꯥꯏꯕꯒꯤꯗꯃꯛ ꯅꯪꯅ ꯑꯩꯕꯨ ꯊꯧ ꯁꯥꯈꯤꯗꯦ ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯗꯗꯤ ꯑꯩꯅ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯈꯤꯕꯗꯣ ꯑꯩ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ ꯅꯪꯒꯤ ꯃꯔꯝꯗ ꯑꯩ ꯂꯣꯏꯅ ꯍꯥꯏꯔꯛꯎꯔꯣ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯂꯣꯏꯅ ꯍꯥꯏꯔꯛꯎꯔꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯃꯥꯗꯣ ꯏꯉꯛꯉꯛꯅ ꯍꯩꯃꯥ ꯀꯔꯤ ꯅꯨꯄꯥꯅꯤꯒꯦ ꯁꯤꯗꯤ ꯄꯨꯔꯥꯟ ꯃꯈꯩ ꯂꯣꯏꯅ ꯐꯥꯛꯇꯣꯔꯛꯑꯦ ꯑꯣ ꯈꯪꯗꯦ ꯅꯈꯣꯏꯅ ꯐꯩ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣ ꯑꯩꯗꯤ ꯋꯥ ꯑꯃꯇ ꯉꯥꯡꯖꯔꯔꯣꯏ ꯃꯄꯥꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯁꯣꯏꯗꯕ ꯂꯥꯟꯗꯕ ꯀꯅꯥꯁꯨ ꯌꯥꯎꯗꯕꯅꯤ ꯏꯁꯥꯒꯤ ꯑꯁꯣꯏꯕ ꯀꯨꯞꯁꯤꯜꯂꯒ ꯃꯤꯒꯤ ꯑꯁꯣꯏꯕꯗꯨꯃ ꯊꯤꯒꯠꯄ ꯃꯤꯒꯤ ꯑꯁꯣꯏꯕ ꯎꯕꯗꯣ ꯑꯗꯨ ꯇꯧꯒꯅꯨ ꯑꯗꯨ ꯌꯥꯝꯅ ꯐꯠꯇꯕꯅꯤ ꯑꯩ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯏꯁꯥꯅ ꯃꯨꯟꯅ ꯈꯪꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯁꯨ ꯌꯥꯏ ꯅꯪꯒꯤ ꯑꯅꯨꯡ ꯑꯄꯥꯝꯕꯗꯨꯅꯤ ꯑꯩꯅ ꯁꯄꯣꯔꯠ ꯇꯧꯒꯗꯣꯔꯤꯕ ꯏꯃꯧ ꯔꯣꯁꯅꯤꯗꯣ ꯅꯪ ꯉꯁꯤꯃꯛ ꯄꯔꯛꯑꯣ ꯃꯥꯅ ꯋꯥꯔꯝꯒꯗꯕ ꯃꯥꯅ ꯏꯀꯥꯏꯔꯝꯒꯗꯕꯗꯣ ꯑꯩ ꯂꯣꯏꯅ ꯈꯟꯈꯤ
Mana nangonda su kauba ngamdada nangonda ikairamgadaba mana chana khanumgadabado aigi misida singjangna ure chalo nangna pamjarabadi ngasimak imauda lawru chalo aina yarabani haduna mapaduna hairei mapana adumna hairakpadagi bigendo hingna kablae khudaka chensilladuna mapabu kolaga kapsakhi aduga bigena tamna hairei pabung ai mabu lawrurage ai ngasimo mabu lawrugani asumna hairaduna mamage maraka muchalai ima apang manasabu ngakpiyo aina phanayamna soikhrabasu hanaki mapoksimagidi aibu ngakpiyo ai maga kainaba ngamloi ai mabu lawrurage ima haduna bigena khumlai mamasu mamitigi mapitan hairei ibungo imana pendabgidamak wa khara ngakibane nang imabu shawganuko imau rosnido aishu yamna nungsi aina sumagidamakta mateng kya ama panaga laklibane adubu khudongthiba khajitang thokibasida aishu phathaba ngamhodabana wa kaya mangakre nang imabu lana khangunuko haduna mamasu kablai asumna hairaduna hojikti biken numidangi matamda rosni lawlai bikengi wakhandasu tamna sumna khalle ngasidi ma sen manuil oibanina ai phone chu tawroroi makhoi yumda changlaga maga wari sanaraga mabu purage asumna khallagani biken rosni gi yumda oina lae asumna mahangna lakpado numidangi pung 9 makhai dai darakle hojikti biken rosni gi yum yaure yum yorba matungdadi rosni khoi gi yum gi thongado lolaga lerame bangonda lolaga mana thongdo thille mamasu thong tinrigi makhon tabadagi paraprap thurae aduga thong hangdoe mana thong hangdokpugadi biken oiraba matamda rosni gi mamado punga e khangmam su phawi mamado gi wakhalda khallibana biken rosni bu saiba lakpani haduna khankhibane yamna pakhanna mamado na asumna hare ibungo karigino nangna thela kan laisibo biken ama khumme ima ai chumna sum lakpane yamna themdina teda asumna haringa mi kupaduda mamana mangonda phamu haduna phamalle aduga mamado imungda paraprap chanki aduga rosni kara changladuna ibema nangda dabi kandal haure manang mungang wala ko male nang hojimak nupadu ka pawphana raba natra yamna thuna maning lomda kawraga nang chakro haduna mamaduna hairame rosni su haduna ya haure aduga mamado parapar mapana thore makhoi ani mangonda phamlaga ngaitang wari saraga leiri rosni ga mapa adudi yumna chalaktri mamaduna asumna hare ibungo aigi cha nupi sidi yamna pangjabani kaisum khangdabani mamana bisingna thaujen baduda masu tung khara ilure adubo hojikti thaudo ase mi ayama khangnarakle mana nangonda kai ki balan ki basing ado nangna kanana te khalaga ngakpiyo nangna sumabu sebirano aina sumabu phanayamna phurabane nganglabane adubo hojikti punama hawkhrebani khando nang mabu mutadi ngakpiyo nang mongona sebirano nang mongona ngangbirano hadana mamana makhutlo naraga biken haijare mikup aduda biken khumle kaino ima na tawri dubo khudong tiba thawdo haibasidi miyoy bigi masatni choiroi kairoi haiba kanasu tamanga manatte aina ngasi lali basidi aina mabu sai gi haduna lakpanatte ai mabu lawba lakpani ima ekoi imana su ekoi babung nasu mabu lawru haduna paw pirakpadagi ai mabu lawba lakpane ai mangonda kaisum chawde ai mangonda lana khande mangonda leiriba khudong tiba thokto khudimak ai kaisum lana khalloi ai bun mo mayona rage haduna ai mabu lawba lakpani haduna bikena fajan haire adumna hairok matam adudadi mama do mamitig mapitana kable mama na hangi ibungo nang haire budu asengbra bikena khumme asengbani ima ai mabu sai balak panatte ai mabu lawba lakpani rosni do amukta kokthok pira o ai ngasi mo mabu purga chachakhre ima asumna hairak padagi mama do yamna wakhan nungaina imungda changlaga masano pibu ko changki adubu laibak thibane rosni di magi kadale ramdre lona maning tholomda mahakti magi nupa amadugi tungilaga chalamle hojikti masano pina magi kadale ramdabadagi mama do yamna pakatna imungdu da kanna kawe adubu maning thong pharuga chenkhabanina karamna taroni maning lomda thoktuna su
ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯀꯧꯕꯅꯤ ꯇꯥꯕ ꯀꯧꯕꯗꯤ ꯂꯩꯇ꯭ꯔꯦ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯃꯥꯗꯨꯃꯛ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯕꯤꯀꯦꯟꯗ ꯄꯥꯎ ꯄꯨꯕ ꯇꯝꯂꯔꯦ ꯏꯕꯨꯡꯉꯣ ꯏꯆꯥꯅꯨꯄꯤꯗꯣ ꯍꯧꯖꯤꯛꯋꯥꯏꯇ ꯏꯃꯨꯡꯗ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯂꯥꯛꯂꯦ ꯇꯥꯕꯗꯒꯤ ꯑꯩꯅ ꯃꯉꯣꯟꯗ ꯋꯥꯔꯤ ꯈꯔꯗꯤ ꯁꯥꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯅꯪꯕꯨ ꯀꯤꯕꯗꯒꯤ ꯂꯣꯟꯅ ꯆꯦꯟꯈ꯭ꯔ ꯃꯥꯜꯂꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯅꯪꯉꯣꯟꯗ ꯃꯥꯒꯤ ꯅꯝꯕꯔ ꯌꯥꯎꯔꯕꯗꯤ ꯐꯣꯟ ꯑꯃꯨꯛꯀ ꯇꯧꯁꯤꯜꯂꯣ ꯃꯍꯥꯛ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯂꯝꯂꯣꯏ ꯐꯣꯟ ꯑꯃꯨꯛꯀ ꯇꯧꯁꯤꯜꯂꯣ ꯍꯥꯏꯔꯛꯄꯗꯒꯤ ꯕꯤꯀꯦꯟꯁꯨ ꯈꯨꯗꯛꯇ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯔꯣꯁꯅꯤꯒꯤ ꯅꯝꯕꯔꯗ ꯐꯣꯟ ꯇꯧꯁꯤꯜꯂꯤ ꯔꯤꯡꯗꯤ ꯆꯠꯂꯤ ꯑꯗꯨꯕꯨ ꯔꯣꯁꯅꯤꯗꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯛꯇꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯕꯅꯤ ꯐꯣꯟ ꯄꯥꯏꯈꯠꯂꯛꯇꯕꯗꯒꯤ ꯕꯤꯀꯦꯟꯁꯨ ꯌꯥꯝꯅ ꯊꯋꯥꯏ ꯋꯥꯅ ꯏꯃꯥ ꯑꯗꯨꯗꯤ ꯃꯥ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯝꯒꯅꯤ ꯑꯩ ꯃꯥꯕꯨ ꯊꯤꯔꯨꯒꯦ ꯍꯥꯏꯗꯨꯅ ꯄꯔꯞ ꯊꯣꯔꯛꯏ ꯃꯍꯥꯛꯀꯤ ꯃꯃꯥꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯊꯤꯕ ꯌꯥꯎꯔꯦ ꯃꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯂꯩꯔꯛ ꯑꯗꯨꯗ ꯂꯥꯛꯂꯒ ꯕꯤꯀꯦꯟꯅ ꯃꯍꯥꯛꯄꯨ ꯀꯣꯏꯊꯤ ꯊꯤꯖꯈꯤ ꯃꯃꯥꯗꯨꯅ ꯈꯔ ꯂꯥꯞꯅ ꯅꯥꯀꯜ ꯑꯃꯗ ꯊꯤꯔꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇꯦ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9-10 ꯇꯥꯔꯛꯂꯕꯅꯤꯅ ꯀꯧꯕꯁꯨ ꯌꯥꯗ ꯌꯥꯝꯅ ꯋꯥꯅ ꯕꯤꯀꯦꯟꯅ ꯃꯍꯥꯛꯄꯨ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯖꯕꯅꯤ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ ꯃꯃꯥꯅꯁꯨ ꯊꯪꯅꯕ ꯑꯗꯨꯋꯥꯏꯗ ꯃꯆꯥꯅꯨꯄꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯤꯕꯅꯤ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇ꯭ꯔꯦ ꯕꯤꯀꯦꯟ ꯃꯍꯥꯛꯀꯤ ꯅꯝꯕꯔ ꯑꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯣꯟ ꯇꯧꯔꯒ ꯆꯠꯂꯤ ꯑꯗꯨ ꯐꯥꯎꯕꯗ ꯐꯣꯟ ꯑꯗꯨ ꯁꯨꯡꯑꯣꯛ ꯑꯣꯜꯂꯛꯇꯦ ꯍꯧꯖꯤꯛꯇꯤ ꯕꯤꯀꯦꯟ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯅꯤꯡꯉꯝꯗꯕ ꯁꯨꯝ ꯍꯦꯜꯂꯛꯑꯦ ꯃꯆꯤꯟꯗꯁꯨ ꯆꯣꯏꯔꯣꯟ ꯀꯌꯥ ꯑꯃ ꯂꯣꯜꯂꯛꯑꯦ ꯔꯣꯁꯅꯤ ꯅꯪ ꯀꯔꯤꯒꯤ ꯂꯣꯠꯂꯤꯕꯅꯣ ꯑꯩ ꯅꯪꯕꯨ ꯐꯨꯕ ꯂꯥꯛꯄ ꯅꯠꯇꯦ ꯅꯪꯕꯨ ꯉꯥꯡꯕ ꯂꯥꯛꯄ ꯅꯠꯇꯦ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯄꯅꯦ ꯀꯔꯤꯒꯤ ꯅꯪꯅ ꯏꯐꯝꯗꯒꯤ ꯂꯣꯠꯂꯤꯕꯅꯣ ꯅꯪ ꯑꯩꯅ ꯀꯧꯔꯤꯕꯁꯤ ꯇꯥꯔꯕꯗꯤ ꯑꯃꯨꯛꯀ ꯊꯣꯔꯛꯑꯣ ꯍꯥꯏꯗꯨꯅ ꯆꯣꯏꯔꯣꯟ ꯀꯌꯥ ꯑꯃꯗ ꯂꯣꯜꯂꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗꯗꯤ ꯔꯣꯁꯅꯤ ꯂꯩꯇꯕꯅ ꯀꯔꯤꯃꯠꯇ ꯇꯥꯗꯦ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯝꯕꯔ ꯑꯗꯨꯗꯗꯤ ꯐꯣꯟ ꯇꯧꯕꯗꯤ ꯂꯦꯞꯇꯦ ꯐꯣꯟ ꯀꯌꯥꯔꯛ ꯇꯧꯔꯕꯁꯨ ꯔꯣꯁꯅꯤꯗꯤ ꯃꯥꯒꯤ ꯐꯣꯟ ꯑꯗꯣ ꯔꯤꯁꯤꯞ ꯇꯧꯔꯛꯈꯤꯗꯦ ꯐꯅ ꯀꯨꯏꯅ ꯃꯅꯥꯛ ꯅꯛꯄ ꯑꯗꯨꯋꯥꯏꯗ ꯕꯤꯀꯦꯟꯅ ꯃꯍꯥꯛꯄꯨ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯗ ꯍꯧꯖꯤꯛꯇꯤ ꯕꯤꯀꯦꯟ ꯑꯃꯨꯛ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯔꯣꯁꯅꯤ ꯈꯣꯏꯒ ꯊꯣꯡꯒꯥꯟ ꯃꯌꯥꯗ ꯂꯩꯔꯤꯕ ꯋꯦꯇꯤꯡ ꯁꯦꯠ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯦ ꯔꯣꯁꯅꯤꯗꯤ ꯋꯦꯇꯤꯡ ꯁꯦꯠ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯨꯝꯂꯒ ꯂꯩꯔꯤꯕꯅꯤ ꯕꯤꯀꯦꯟꯅ ꯄꯔꯞ ꯆꯪꯂꯛꯄꯗꯣ ꯃꯍꯥꯛꯁꯨ ꯎꯔꯦ ꯄꯥꯈꯠꯄꯅ ꯃꯁꯥ ꯄꯨꯝꯕ ꯊꯛꯇ ꯅꯤꯛꯂꯦ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯄꯨ ꯎꯈ꯭ꯔꯕꯗꯤ ꯕꯤꯀꯦꯟꯅ ꯃꯍꯥꯛꯄꯨ ꯉꯥꯡꯒꯅꯤ ꯃꯉꯣꯟꯗ ꯆꯩꯒꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕꯗꯨꯅ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯆꯤꯟ ꯃꯦꯜꯂꯒ ꯂꯩꯔꯤ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯂꯤ ꯃꯥꯒꯤ ꯐꯣꯟ ꯑꯗꯨꯁꯨ ꯁꯥꯏꯂꯦꯟꯗ ꯊꯝꯂꯤꯕꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯄꯥꯛꯊꯔꯒ ꯇꯨꯃꯤꯟ ꯂꯩꯕ ꯑꯗꯨꯗꯗꯤ ꯕꯤꯀꯦꯟꯅ ꯃꯍꯥꯛꯄꯨ ꯎꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡꯅꯒ ꯑꯣꯏꯕꯅꯤꯅ ꯕꯤꯀꯦꯟꯁꯨ ꯋꯦꯇꯤꯡ ꯁꯦꯠ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯨꯝꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯇꯧꯔꯨꯗꯦ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯕꯤꯀꯦꯟꯗꯣ ꯐꯅ ꯀꯨꯏꯅ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯔꯣꯁꯅꯤꯕꯨ ꯎꯕ ꯐꯪꯗꯕꯗꯒꯤ ꯃꯍꯥꯛ ꯑꯃꯨꯛ ꯐꯅꯌꯥꯝꯅ ꯂꯥꯞꯅ ꯊꯣꯛꯈ꯭ꯔꯦ ꯔꯣꯁꯅꯤꯁꯨ ꯇꯞꯅ ꯄꯥꯛꯊꯔꯒ ꯀꯞꯂꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯄꯥꯈꯠꯄ ꯑꯀꯤꯕ ꯀꯌꯥ ꯑꯗꯨꯅ ꯃꯍꯥꯛ ꯕꯤꯀꯦꯟꯗ ꯀꯧꯈꯤꯗꯕꯅꯤ ꯕꯤꯀꯦꯟꯗ ꯃꯍꯥꯛꯀꯤ ꯁꯛ ꯑꯁꯤ ꯎꯠꯈꯤꯗꯕꯅꯤ ꯔꯣꯁꯅꯤꯒꯤ ꯋꯥꯈꯜꯗ ꯇꯞꯅ ꯑꯁꯨꯝꯅ ꯁꯣꯜꯂꯛꯏ ꯗꯗꯥ ꯑꯩꯒꯤ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯅ ꯅꯪꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯕꯤꯔꯤ ꯑꯩꯕꯨ ꯊꯤꯅ ꯊꯤꯅ ꯆꯩꯕꯤꯔꯤ ꯏꯃꯥꯅꯁꯨ ꯑꯩꯕꯨ ꯌꯥꯝꯅ ꯐꯨꯏ ꯑꯩꯕꯨ ꯌꯥꯝꯅ ꯉꯥꯡꯉꯤ ꯅꯈꯣꯏ ꯏꯅꯦꯅꯁꯨ ꯑꯩꯕꯨ ꯆꯩꯔꯝꯃꯤ ꯑꯩꯕꯨ ꯉꯥꯡꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯅꯪꯅ ꯍꯧꯖꯤꯛ ꯑꯩꯕꯨ ꯊꯤꯔꯛꯂꯤꯕꯁꯦ ꯑꯩ ꯈꯪꯉꯤ ꯑꯩꯕꯨ ꯉꯥꯡꯕ ꯂꯥꯛꯄꯅꯦ ꯑꯩꯕꯨ ꯆꯩꯕ ꯂꯥꯛꯄꯅꯦ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯅꯐꯝꯗꯒꯤ ꯂꯣꯠꯄꯅꯦ ꯅꯈꯣꯏ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕ ꯅꯈꯣꯏ ꯃꯌꯥꯝꯅ ꯇꯥꯊꯤꯅ ꯇꯧꯔꯕ ꯑꯩꯗꯤ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯒꯦ ꯂꯣꯠꯆꯔꯒꯦ ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯅꯁꯨ ꯑꯩꯅ ꯅꯪꯕꯨ ꯀꯥꯎꯕꯗꯤ ꯉꯝꯂꯔꯣꯏ ꯑꯩꯅ ꯄꯥꯝꯗ ꯑꯩ ꯅꯈꯣꯏꯅ ꯌꯥꯗꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯒꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯅ ꯅꯐꯝꯗ ꯀꯥꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥꯗꯣ ꯅꯪ ꯑꯩꯕꯨ ꯀꯅꯥ ꯅꯠꯇꯦ ꯈꯟꯗꯨꯅ ꯉꯥꯛꯄꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯔꯣꯁꯅꯤꯗꯣ ꯍꯤꯡꯅ ꯀꯞꯂꯤ ꯉꯥꯛꯇꯪ ꯂꯩꯔꯒꯗꯤ ꯔꯣꯁꯅꯤꯗꯣ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯕꯗꯒꯤ ꯃꯥꯒ ꯅꯧꯅ ꯈꯪꯅꯕ ꯅꯨꯄꯥꯗꯨꯗ ꯃꯥꯅ ꯐꯣꯟ ꯇꯧꯕꯅꯤ ꯅꯨꯄꯥꯗꯨꯁꯨ ꯐꯣꯟ ꯄꯥꯏꯈꯠꯂꯛꯂꯦ ꯃꯍꯥꯛ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅꯗꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯤ ꯑꯁꯨꯝꯅ ꯁꯥꯟꯅꯔꯤꯉꯩ ꯃꯅꯨꯡ ꯑꯁꯤꯗꯅꯤ ꯕꯤꯀꯦꯟꯅ ꯔꯣꯁꯅꯤꯒꯤ ꯅꯝꯕꯔ ꯑꯗꯨꯗ ꯐꯣꯟ ꯑꯃ ꯇꯧꯁꯤꯜꯂꯛꯑꯦ ꯍꯧꯖꯤꯛꯇꯤ ꯔꯣꯁꯅꯤꯒꯤ ꯅꯝꯕꯔ ꯑꯗꯣ ꯋꯦꯇꯤꯡ ꯂꯩꯔꯦ ꯕꯤꯀꯦꯟꯁꯨ ꯋꯦꯇꯤꯡ ꯂꯩꯕꯗꯒꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯨꯏꯅ ꯉꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯐꯣꯟ ꯑꯗꯨꯗꯤ ꯀꯩꯗꯧꯅꯨꯡꯗ ꯔꯤꯁꯤꯞ ꯇꯧꯔꯛꯇꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯣꯟ ꯇꯧꯁꯤꯜꯂꯦ ꯑꯗꯨꯕꯨ ꯐꯅ ꯀꯨꯏꯅ ꯃꯤꯅꯤꯠ 4-5 ꯍꯦꯟꯅ ꯋꯦꯇꯤꯡ ꯂꯩꯈꯤ ꯕꯤꯀꯦꯟꯁꯨ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯀꯗꯥꯏꯗ ꯋꯥꯔꯤ ꯁꯥꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯅꯥꯛ ꯅꯛꯄ ꯑꯗꯨꯋꯥꯏꯗ ꯀꯣꯏꯊꯤ ꯊꯤꯕꯅꯤ
ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇ꯭ꯔꯦ ꯉꯥꯛꯇꯪ ꯂꯩꯔꯒꯗꯤ ꯔꯣꯁꯅꯤꯒꯤ ꯈꯪꯅꯕ ꯅꯨꯄꯥ ꯑꯗꯣ ꯃꯃꯥꯟꯅꯕ ꯑꯃꯒ ꯀꯥꯔ ꯇꯣꯡꯂꯒ ꯂꯥꯛꯂꯦ ꯑꯗꯨꯒ ꯋꯦꯇꯤꯡ ꯁꯦꯠ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯃꯦ ꯔꯣꯁꯅꯤꯁꯨ ꯋꯦꯇꯤꯡ ꯁꯦꯠ ꯃꯔꯨꯝꯗꯒꯤ ꯇꯞꯅ ꯇꯞꯅ ꯊꯣꯔꯛꯑꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯄꯨꯟꯅ ꯀꯥꯔ ꯇꯣꯡꯂꯒ ꯆꯠꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯕꯤꯀꯦꯟ ꯑꯃꯗꯤ ꯔꯣꯁꯅꯤꯒꯤ ꯃꯃꯥꯗꯣ ꯃꯆꯥꯅꯨꯄꯤ ꯀꯗꯥꯏꯗ ꯂꯩ ꯈꯪꯗꯕꯅ ꯅꯥꯀꯜ ꯑꯃꯗ ꯀꯣꯏꯊꯤ ꯊꯤꯔꯤ ꯕꯤꯀꯦꯟꯅ ꯃꯍꯥꯛꯀꯤ ꯅꯝꯕꯔ ꯑꯗꯨꯗ ꯐꯣꯟ ꯇꯧꯕꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯑꯗꯨꯕꯨ ꯔꯣꯁꯅꯤꯗꯤ ꯐꯣꯟ ꯑꯗꯨ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇꯦ ꯐꯅ ꯀꯨꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯐꯣꯟ ꯄꯥꯏꯔꯛꯇꯕꯗꯒꯤ ꯀꯣꯟꯅ ꯊꯪꯗꯗꯤ ꯕꯤꯀꯦꯟꯗꯣ ꯃꯦꯁꯦꯖ ꯑꯃ ꯏꯔꯒ ꯊꯥꯈꯤ ꯔꯣꯁꯅꯤꯁꯨ ꯒꯥꯔꯤ ꯇꯣꯡꯅ ꯇꯣꯡꯅ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯄꯗꯒꯤ ꯃꯦꯁꯦꯖ ꯑꯗꯨ ꯐꯥꯎꯕꯗꯤ ꯄꯥꯈꯤ ꯃꯦꯁꯦꯖ ꯑꯗꯨꯒꯤ ꯋꯥꯔꯣꯜꯗ ꯕꯤꯀꯦꯟꯅ ꯑꯁꯨꯝꯅ ꯏꯔꯒ ꯊꯜꯂꯝꯃꯤ ꯔꯣꯁꯅꯤ ꯅꯪꯅ ꯏꯐꯝꯗꯒꯤ ꯂꯣꯠꯂꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩ ꯅꯪꯕꯨ ꯉꯥꯡꯕ ꯂꯥꯛꯄ ꯅꯠꯇꯦ ꯑꯩ ꯅꯪꯕꯨ ꯆꯩꯕ ꯂꯥꯛꯄ ꯅꯠꯇꯦ ꯑꯩ ꯅꯪꯕु ꯂꯧꯕ ꯂꯥꯛꯄꯅꯦ ꯑꯩꯈꯣꯏ ꯃꯃꯥꯅꯁꯨ ꯑꯩꯈꯣꯏ ꯕꯕꯥꯅꯁꯨ ꯅꯪꯕु ꯂꯧꯔꯨ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯑꯩ ꯅꯪꯕु ꯂꯧꯕ ꯂꯥꯛꯄꯅꯦ ꯅꯪꯉꯣꯟꯗ ꯊꯣꯛꯅꯤꯡꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯁꯅꯨ ꯑꯗꯨꯕꯨ ꯑꯩ ꯀꯩꯁꯨꯝ ꯈꯟꯗꯦ ꯅꯪ ꯑꯩ ꯅꯨꯡꯁꯤꯅꯔꯒ ꯂꯣꯏꯔꯦ ꯏꯕꯥꯅꯤ ꯄꯨꯛꯆꯦꯟ ꯈꯣꯏꯖꯦꯟ ꯇꯤꯟꯅꯔꯒ ꯂꯣꯏꯔꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯐꯣꯟ ꯀꯌꯥꯔꯛ ꯇꯧꯖꯕ ꯃꯇꯝꯗ ꯅꯪꯅ ꯐꯣꯟ ꯄꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪ ꯑꯩꯕꯨ ꯀꯤꯕ꯭ꯔꯥ ꯅꯪ ꯑꯩꯒꯤ ꯄꯨꯛꯆꯦꯟ ꯈꯪꯗꯕ꯭ꯔꯥ ꯑꯩꯁꯦ ꯇꯝꯊꯤꯕ ꯐꯠꯇꯕ ꯅꯨꯄꯥ ꯅꯠꯇꯦ ꯀꯔꯤꯒꯤ ꯑꯩꯕꯨ ꯀꯤꯗꯨꯅ ꯂꯣꯠꯂꯤꯕꯅꯣ ꯑꯩꯗꯤ ꯅꯪ ꯌꯥꯎꯗ꯭ꯔꯕꯗꯤ ꯍꯤꯡꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯅꯪ ꯑꯩꯒꯤ ꯃꯦꯁꯦꯖ ꯑꯁꯤ ꯄꯥꯔꯕꯗꯤ ꯑꯃꯨꯛꯀ ꯊꯣꯔꯛꯑꯣ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯤꯌꯦ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯄꯅꯦ ꯑꯁꯨꯝꯅꯅꯤ ꯕꯤꯀꯦꯟꯅ ꯃꯦꯁꯦꯖ ꯑꯗꯨ ꯏꯔꯒ ꯊꯝꯂꯤꯕ ꯔꯣꯁꯅꯤꯗꯣ ꯕꯤꯀꯦꯟꯅ ꯊꯥꯔꯛꯄ ꯃꯦꯁꯦꯖ ꯑꯗꯨ ꯄꯥꯔꯨꯕꯗꯒꯤ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯛꯏ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯀꯟꯅ ꯀꯟꯅ ꯀꯞꯂꯛꯏ ꯅꯨꯄꯥ ꯑꯗꯨꯅ ꯍꯪꯉꯤ ꯔꯣꯁꯅꯤ ꯅꯪ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯟꯅ ꯀꯟꯅ ꯀꯞꯄꯤꯗꯨꯕ ꯔꯣꯁꯅꯤꯅ ꯈꯨꯝꯂꯛꯏ ꯗꯗꯥ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩ ꯅꯪꯒꯤ ꯅꯇꯨꯡ ꯏꯜꯂꯒ ꯆꯠꯄ ꯉꯝꯂꯔꯣꯏ ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯟꯕꯤꯌꯨ ꯗꯗꯥ ꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯛꯏ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯗꯨ ꯑꯣꯏꯕ ꯌꯥꯔꯣꯏꯌꯦ ꯔꯣꯁꯅꯤꯅ ꯈꯨꯝꯂꯛꯏ ꯑꯩ ꯗꯗꯥ ꯕꯤꯀꯦꯟ ꯀꯥꯎꯕ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯆꯦꯜꯂꯕꯗꯤ ꯃꯥꯅ ꯋꯥꯅ ꯂꯩꯍꯧꯒꯗꯕ ꯃꯥꯅ ꯀꯞꯂꯒ ꯂꯩꯍꯧꯒꯗꯕꯗꯣ ꯑꯩ ꯈꯜꯂꯨꯕꯗꯤ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯃꯍꯥꯛ ꯍꯧꯖꯤꯛ ꯑꯩꯕꯨ ꯉꯥꯏꯔꯒ ꯂꯩꯔꯤꯌꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯃꯍꯥꯛ ꯂꯩꯔꯦ ꯍꯥꯏꯔꯛꯂꯦ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯊꯤꯟꯕꯤꯌꯨ ꯑꯩ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯆꯠꯈ꯭ꯔꯒꯦ ꯑꯩ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩ ꯃꯥꯕꯨ ꯀꯥꯎꯕ ꯉꯝꯂꯣꯏꯌꯦ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯔꯣꯁꯅꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ ꯑꯩ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯅꯪꯒ ꯀꯥꯏꯅꯕ ꯇꯥꯔꯕꯗꯤ ꯑꯩ ꯏꯀꯥꯏꯕ ꯍꯦꯟꯈꯤꯗꯨꯅ ꯑꯩ ꯁꯣꯏꯗꯅ ꯁꯤꯈꯤꯕ ꯌꯥꯏ ꯑꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥ ꯀꯟꯕ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯔꯣꯁꯅꯤꯗꯤ ꯅꯨꯄꯥꯗꯨꯅ ꯐꯅ ꯀꯟꯅ ꯍꯥꯏꯔꯕꯁꯨ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯅꯥꯄꯗ ꯍꯥꯞꯄ ꯉꯝꯗꯦ ꯃꯍꯥꯛꯅ ꯈꯜꯂꯤꯕꯗꯤ ꯕꯤꯀꯦꯟꯒꯤ ꯋꯥꯈꯜꯅꯤ ꯕꯤꯀꯦꯟꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯄꯥꯏꯈꯤꯗꯕ ꯍꯧꯖꯤꯛ ꯃꯥꯕꯨ ꯀꯝꯗꯧꯅ ꯂꯩꯔꯝꯒꯗꯒꯦ ꯃꯍꯥꯛꯄꯨ ꯑꯩꯒꯤꯗꯃꯛ ꯋꯥꯅ ꯂꯩꯔꯝꯒꯗ꯭ꯔꯥ ꯃꯍꯥꯛꯄꯨ ꯀꯞꯂꯝꯒꯗ꯭ꯔꯥ ꯈꯟꯕ ꯃꯇꯝꯗꯅꯤ ꯔꯣꯁꯅꯤ ꯂꯩꯐꯝ ꯈꯪꯗ꯭ꯔꯤꯕ ꯃꯍꯥꯛꯄꯨ ꯊꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅꯗꯤ ꯐꯅ ꯀꯟꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯅ ꯌꯥꯝꯃꯟꯗꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯔꯣꯁꯅꯤ ꯀꯩꯁꯨꯝ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯌꯨꯝꯁꯨ ꯌꯧꯒꯗꯧꯔꯦ ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯗꯗꯤ ꯔꯣꯁꯅꯤꯗꯣ ꯕꯤꯀꯦꯟꯒꯤ ꯅꯝꯕꯔ ꯑꯗꯨꯗ ꯃꯦꯁꯦꯖ ꯑꯃꯗꯤ ꯏꯔꯒ ꯊꯥꯈꯤ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯄꯤꯌꯨ ꯂꯩꯐꯝꯁꯨ ꯄꯨꯟꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯕꯤꯀꯦꯟꯒꯤ ꯅꯝꯕꯔ ꯑꯗꯨꯗꯤ ꯃꯦꯁꯦꯖ ꯗꯤꯂꯤꯚꯔ ꯇꯧꯈꯤꯗꯦ ꯀꯣꯟꯅ ꯊꯪꯗꯗꯤ ꯃꯦꯁꯦꯖ ꯗꯤꯂꯤꯚꯔ ꯇꯧꯗꯕꯗꯒꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯁꯤꯜꯂꯤ ꯐꯣꯟ ꯇꯧꯕ ꯃꯇꯝꯗꯗꯤ ꯕꯤꯀꯦꯟꯒꯤ ꯅꯝꯕꯔ ꯑꯗꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯔꯝꯂꯦ ꯀꯔꯤꯒꯤ ꯊꯝꯂꯤꯕ ꯕꯤꯀꯦꯟꯅ ꯃꯉꯣꯟꯗ ꯐꯣꯟ ꯀꯌꯥꯔꯛ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯔꯣꯁꯅꯤꯅ ꯐꯣꯟ ꯄꯥꯏꯔꯛꯇꯕꯗꯒꯤ ꯃꯍꯥꯛ ꯃꯦꯁꯦꯖ ꯑꯃꯗꯤ ꯏꯔꯒ ꯊꯥꯔꯝꯂꯒ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕ ꯀꯌꯥꯗꯨꯅ ꯃꯥꯒꯤ ꯐꯣꯟ ꯑꯗꯣ ꯃꯥꯅ ꯊꯨꯒꯥꯏꯈꯤꯕꯅꯤ ꯔꯣꯁꯅꯤꯗꯣ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄ ꯑꯃ ꯀꯞꯈꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨꯒꯤ ꯃꯈꯣꯡ ꯀꯣꯜꯂꯒ ꯍꯥꯏꯖꯈꯤ ꯃꯍꯥꯛꯄꯨ ꯊꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯅ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗꯦ ꯅꯨꯄꯥꯗꯨꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯀꯔꯤ ꯎꯄꯥꯏ ꯇꯧꯔꯨꯅꯤ ꯎꯄꯥꯏ ꯂꯩꯇ ꯃꯍꯥꯛ ꯑꯁꯨꯝ ꯆꯦꯟꯈꯤꯕ ꯇꯥꯕꯅꯤ ꯑꯁꯣꯝꯗ ꯁꯣꯝꯕ ꯀꯝꯗꯧꯔꯤ ꯕꯤꯀꯦꯟꯗꯣ ꯔꯣꯁꯅꯤ ꯊꯤꯕ ꯐꯪꯗꯕꯗꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯃꯌꯨꯝꯗ ꯍꯜꯂꯛꯑꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯂꯩꯔꯝꯕ ꯄꯣꯠꯆꯩ ꯃꯈꯩ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕ ꯀꯌꯥ ꯑꯗꯨꯅ ꯀꯟꯊꯤ ꯇꯥꯏꯅꯖꯔꯤ ꯊꯨꯒꯥꯏꯔꯤ ꯃꯈꯨꯠ ꯑꯗꯨꯁꯨ ꯁꯣꯛꯂꯦ ꯀꯞꯂꯒ ꯀꯟꯅꯁꯨ ꯂꯥꯎꯔꯤ ꯃꯃꯥ ꯃꯄꯥ ꯆꯪꯂꯛꯇꯨꯅ ꯕꯤꯀꯦꯟꯕꯨ ꯊꯦꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯃꯍꯥꯛꯄꯨ ꯊꯦꯝꯕ ꯉꯝꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯗꯨꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯄꯨꯡꯀꯥꯏ ꯀꯥꯏꯔꯦ ꯄꯨꯡꯆꯥꯏ ꯆꯥꯏꯔꯦ ꯑꯩ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ ꯑꯩꯁꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯁꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯀꯟꯅ ꯂꯪꯈꯥꯏꯔꯤ
Mamana phana kana themle. Ibungo, ekhoi gi nang khaktane. Nang na siguma fattaba thabak torabati. Ekhoi na karamna khanglaga leigane. Nang adumna tawgano. Nang di ekhoi gi tangna phangubani ni haduna. Mamana phana kana theme. Adubu bikendi ngasi gi thodo asigi pen khidaba nungai taba kaya aduna. Mahak kappa toktre. Phana kuina. Thelaba matam phauba kana laurga kaple. Nongalam dai mikup adudati. Mahak ngaktangi tumtaki. Nongalakle. Nongalakaba matam dati. Rosni chen kre habigi paw se tare. Mikup asida sumahak. Lepham khangdre. Bagi ka adu thonglo chilaga. Mahak kana kaple. Kana laure. Mamaga mapagati pakhatjabana. Masagi ka adu thong thille. Thong hango ibungo haduna. Thong kana thille. Bikendi. Thong ke dong hangdokte. Amuk sumhak. Magi ka adu da. Posai kaya makanti tain ragaleidi. Asumna. Ayuki matam adu su haukre. Nungthin. Numidang warang matam jorokle. Hojikti. Rosni su chen krabanina. Numidang warang matam da. Mahak puthilak matam jorokle. Somda bikensu. Mahak mama amadi mapana. Phajana themlaga thamle. Masega manega su. Lakladuna. Bikendo wari kaya masaraduna. Magi puningu patari. Adobu khangaude. Bikendo. Ngangtang ledagadi. Kadom gino khangdana thanga mo pairaga. Hojik Rosni paraklagane. Mokoi ki thonganda ai shirugani hadana. Mahak imung adudagi yamna kana chintoke. Mama mapa machena. Mapu kana tale. Adobo bikendi. Magi gari edu tonglaga. Rosni ki thonganda shirugani. Mahak thilakunu mita ai shigani hadana. Yamna kana gari edu thauraga chakke. Mokoi ki imung mi amatana phauba. Mahak pu khama ngamode. Bikengi mache amadi mamadi pakhatpana su loire. Bikengi machena mapada sunhare. Pabung ibung odom buta khamuse. Makutasu thang mapai khibane. Patanunga thokpa tare. Ibung odom buta khamuse haduna yamna pakana hare. Matam maduda mapadana tamna khumle. Ibema kaisum wagano. Ma kaisum phattaba thabak tawroi. Aina maba masak munna khange. Magi pendaba nungai taba kaya adugi mana pangangang libane. Panglaw lawjari bane. Kaisum khudong thiba tawroi haduna mapadana phajana themjile. Adubu pasano pi dudi yade. Kabla hare. Pabung adumna haibigano. Ekhoi gidi ma khaktane. Kari gum khudong thiba takrabadi ekhoi soidna wagane. Ningam daba kaya ma khoi phahogane. Ekhoi magi manaka mok chachi babu. Amuk chachi babung haduna kabla hare. Makhoi gi mama adusu mateng panglaga hare. Aseng mani ibungo do kari gum khudong thiba takrabadi ekhoi soidna ningam daba kaya ma phahogane. Ekhoi amuk chachi kedorage. Asida wari sabagi matam natre haduna mahana so hare. Mikup adudadi mapado kaisum khumdre. Mahaksu kabla hare. Ibema aisu puna khange. Ibungo do aigisu ichane. Adubu tholiba mong mato asida ekhoina karamna magi manaka sakani. Makhoi lekai aduda ekhoina kari gum chatpa tarabadi kanagum misingna ukhrabadi ekhoi bu sudra laknagani. Magi manakta ekhoi chatpa yaroi. Adugi mohta magatina marup amada phone tawge haraduna bikingi lekai gi marup amada mapaduna phone tawe. Aduga thudok sing adugi maramda wari khudimak tamle. Aduga yamna thuna masana pabu themna uduna purukna bahaduna paw kaya ma piki. Bikingi lekai gi marup adusu magi lekai gi mi amani kauraga yamna thuna bikel lobu chakki. Aduga asomna bikendi kamdori haijari batani ngangjari batani kamdona mi gi thongal aduda leblugani leidugani. Rosni di thindi thilaktri. Adubu Rosni thilakadaba lambi maya amada leirega. Mahak gari manung aduda phamlaga hingni kable. Thajadaba thudok kaya amana mahaki masada yomle. Thajaba sungamde. Adubu mapoksigi oinadi nangka igalapnarabani habagi wakhalda bikel gari manung aduda kana kable. Thingbinaba kana siyawda kana laurga leiri. Asumna leiringe mikup asida bikengi lekai gi manaba singado yamna thuna gari thujale. Aduga bikengi mana aduda gari edu khamle. Yamna thuna changkhilakladuna bikenda asumna hare. Itaw karino nanga tawridubo. Nanga tawribase yamna phattaba thabakne. Mi chenkhrabani. Chenkhrabanu pidugi damakta nanga kari gi waribano. Ase mathilakadaba lambini. Karigumba makhoi gi lekai sai gi mising ukhrabadi nangbu sudra laknagani. Nangbu noknagani. Yumdasu mamasu chichesu wabana loirabane. Lao ekhoi yumna chatlase haduna paw kaya am hai. Adubu bikendi yade. Itaw nakhoi chatlambo.
ꯃꯐꯝꯁꯤꯗ ꯑꯩ ꯉꯥꯛꯇ ꯂꯩꯍꯧꯒꯦ ꯃꯍꯥꯛ ꯊꯤꯜꯂꯛꯄꯗꯣ ꯑꯩꯒꯤ ꯃꯤꯜꯁꯤ ꯄꯦꯟ ꯑꯃꯨꯛꯇ ꯌꯦꯡꯖꯍꯧꯒꯦ ꯅꯈꯣꯏ ꯆꯠꯂꯝꯃꯨ ꯍꯥꯏꯗꯨꯅ ꯕꯤꯀꯦꯟ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯋꯥ ꯀꯌꯥꯝ ꯍꯥꯏꯔꯛꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯈꯨꯝꯂꯛꯏ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯣꯏ ꯌꯨꯝꯗꯁꯨ ꯄꯥꯕꯨꯡꯅ ꯅꯪꯕꯨ ꯐꯥꯔꯒ ꯄꯨꯔꯛꯑꯣ ꯍꯥꯏꯔꯛꯄꯅꯤ ꯀꯗꯥꯏꯅꯣ ꯅꯪ ꯊꯥꯡ ꯑꯃ ꯄꯥꯏꯈꯤ ꯍꯥꯏ ꯊꯥꯡꯗꯨ ꯀꯗꯥꯏ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯦ ꯑꯗꯨꯒ ꯊꯥꯡ ꯑꯗꯨꯗ ꯃꯨꯜꯂꯦ ꯃꯈꯣꯏꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯀꯔꯤꯒꯤꯅꯣ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯑꯃꯒꯤꯗꯃꯛꯇ ꯅꯪꯅ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯒꯦ ꯈꯜꯂꯤꯕ ꯃꯁꯦ ꯄꯥꯡꯗꯕ ꯃꯤꯅ ꯇꯧꯒꯗꯕꯅꯤ ꯃꯍꯥꯛ ꯈꯛꯇ ꯅꯨꯄꯤ ꯅꯠꯇꯦ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯃꯥꯒꯤ ꯃꯥꯡꯗ ꯂꯩꯅꯒꯗꯕꯅꯤ ꯑꯁꯤꯒꯨꯝꯕ ꯃꯤꯒꯤ ꯊꯃꯣꯏ ꯄꯥꯟꯗꯕꯤ ꯅꯨꯄꯤ ꯑꯁꯤꯒꯤꯗꯃꯛꯇ ꯅꯪꯅ ꯋꯥꯒꯗꯕ ꯅꯠꯇꯦ ꯏꯇꯥꯎ ꯂꯥꯛꯑꯣ ꯄꯥꯕꯨꯡꯁꯨ ꯏꯃꯥꯁꯨ ꯋꯥꯕꯅ ꯂꯣꯏꯔꯕꯅꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯕꯤꯀꯦꯟꯕꯨ ꯀꯧꯏ ꯑꯗꯨꯕꯨ ꯕꯤꯀꯦꯟꯗꯤ ꯌꯥꯗꯦ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯈꯣꯏꯅ ꯐꯥꯔꯒ ꯄꯨꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯒꯅꯤ ꯉꯥꯛꯇꯪ ꯂꯩꯔꯒꯗꯤ ꯕꯤꯀꯦꯟꯅ ꯃꯇꯝꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯅꯈꯣꯏ ꯌꯨꯝꯗ ꯆꯠꯂꯝꯃꯨ ꯑꯩ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇ ꯅꯤꯡꯇꯝꯅ ꯂꯩꯍꯧꯒꯦ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯁꯨ ꯅꯈꯣꯏꯅ ꯐꯖꯅ ꯍꯥꯏꯌꯨ ꯑꯩ ꯀꯩꯁꯨꯝ ꯇꯧꯔꯣꯏꯌꯦ ꯃꯍꯥꯛ ꯊꯤꯜꯂꯛꯄꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯃꯤꯠꯁꯤ ꯄꯦꯟꯅ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯇꯧꯕꯅꯦ ꯑꯩ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯅꯈꯣꯏ ꯆꯠꯂꯝꯃꯨ ꯍꯥꯏꯗꯨꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯌꯥꯗꯦ ꯏꯇꯥꯎ ꯑꯩꯈꯣꯏ ꯆꯠꯄ ꯉꯝꯂꯣꯏ ꯅꯪꯒ ꯂꯩꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏꯁꯨ ꯂꯩꯒꯅꯤꯌꯦ ꯑꯩꯈꯣꯏ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯔꯣꯁꯅꯤꯗꯣ ꯊꯤꯜꯂꯛꯂꯦ ꯒꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯏ ꯕꯤꯀꯦꯟꯗꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯒꯦ ꯇꯧꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯌꯥꯜꯂꯦ ꯏꯇꯥꯎ ꯅꯪ ꯀꯨꯝꯈꯤꯅꯣ ꯅꯪꯅ ꯃꯥꯕꯨ ꯌꯦꯡꯅꯤꯡꯂꯕꯁꯨ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯌꯦꯡꯉꯨ ꯅꯪ ꯃꯈꯥꯗ ꯀꯨꯝꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯌꯥꯜꯂꯒ ꯂꯩꯔꯤ ꯍꯧꯖꯤꯛꯇꯤ ꯒꯥꯔꯤꯁꯤꯡ ꯑꯗꯣ ꯄꯔꯦꯡ ꯆꯠꯈ꯭ꯔꯦ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯣꯡꯂꯤꯕ ꯔꯣꯁꯅꯤꯗꯣ ꯕꯤꯀꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯍꯧꯗ꯭ꯔꯦ ꯕꯤꯀꯦꯟ ꯍꯤꯡꯅ ꯀꯞꯂꯛꯏ ꯃꯆꯤꯟꯗ ꯆꯣꯏꯔꯣꯟ ꯀꯌꯥ ꯑꯃ ꯂꯣꯜꯂꯛꯏ ꯔꯣꯁꯅꯤ ꯅꯪꯗꯤ ꯑꯩꯕꯨ ꯀꯥꯎꯕ ꯉꯝꯂꯦꯀꯣ ꯑꯩꯕꯨ ꯀꯥꯎꯕ ꯉꯝꯕꯒꯤꯅꯤ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯕꯨ ꯀꯥꯎꯕ ꯉꯝꯗꯕꯅꯤꯅ ꯉꯁꯤ ꯅꯪꯅ ꯊꯤꯜꯂꯛꯄ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯈꯣꯏ ꯊꯣꯡꯒꯥꯟ ꯃꯌꯥ ꯑꯁ꯭ꯋꯥꯏꯗ ꯑꯩ ꯅꯪꯕꯨ ꯊꯤꯜꯂꯛꯄꯗꯣ ꯌꯦꯡꯂꯤꯌꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯄꯦꯟꯅ ꯌꯦꯡꯂꯝꯃꯣ ꯅꯪꯕꯨ ꯀꯥꯎꯕ ꯉꯝꯅꯕ ꯄꯥꯝꯕꯩ ꯑꯗꯨꯁꯨ ꯅꯪ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯝꯃꯣ ꯑꯩ ꯅꯪꯕꯨ ꯀꯥꯎꯕ ꯉꯝꯗ꯭ꯔꯦ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯐꯝ ꯑꯗꯣ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯑꯗꯨꯝ ꯂꯦꯞꯂꯒ ꯂꯩꯔꯦ ꯑꯩ ꯅꯪꯕꯨ ꯀꯥꯎꯕ ꯉꯝꯗ꯭ꯔꯦ ꯔꯣꯁꯅꯤ ꯑꯩꯕꯨ ꯀꯥꯎꯕ ꯉꯝꯅꯕ ꯄꯥꯝꯕꯩ ꯀꯌꯥ ꯑꯃ ꯇꯥꯛꯄꯤꯔꯝꯃꯣ ꯑꯩ ꯅꯪꯕꯨ ꯀꯥꯎꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯞꯂꯒ ꯂꯩꯔꯤ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅ ꯕꯤꯀꯦꯟꯕꯨ ꯊꯦꯝꯖꯤꯜꯂꯤ ꯉꯥꯛꯇꯪ ꯂꯩꯔꯒꯗꯤ ꯕꯤꯀꯦꯟꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯑꯩ ꯃꯈꯣꯏ ꯌꯨꯝꯗ ꯑꯃꯨꯛꯇ ꯆꯪꯂꯨꯒꯦ ꯅꯈꯣꯏ ꯉꯥꯛꯇꯪ ꯂꯩꯔꯝꯃꯣ ꯑꯩ ꯑꯃꯨꯛꯇ ꯆꯪꯂꯨꯒꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯒꯦ ꯇꯧꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯕꯤꯀꯦꯟꯕꯨ ꯌꯥꯜꯂꯦ ꯏꯇꯥꯎ ꯀꯩꯅꯣ ꯅꯪ ꯈꯜꯂꯤꯗꯨꯕꯣ ꯅꯪ ꯒꯥꯔꯤꯗꯒꯤ ꯀꯨꯝꯕ ꯌꯥꯔꯣꯏꯌꯦ ꯍꯧꯖꯤꯛ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤꯁꯨ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯅꯪ ꯆꯪꯕ ꯌꯥꯔꯣꯏꯌꯦ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯆꯪꯂꯨꯔꯕꯗꯤ ꯁꯣꯏꯗꯅ ꯂꯟꯖꯥꯎ ꯊꯣꯛꯄ ꯇꯥꯔꯦ ꯏꯇꯥꯎ ꯅꯪ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯒꯅꯨ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯪ ꯊꯕꯛ ꯇꯧꯔꯕ ꯅꯨꯄꯥ ꯑꯃꯅꯤ ꯑꯗꯨꯒꯨꯝꯕ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯋꯥꯈꯜ ꯑꯗꯣ ꯅꯪꯅ ꯈꯟꯒꯗꯕ ꯅꯠꯇꯦ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯌꯨꯝꯗ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯕꯤꯀꯦꯟꯗ ꯉꯔꯪ ꯇꯛꯂꯤ ꯕꯤꯀꯦꯟꯅ ꯐꯅ ꯀꯟꯅ ꯌꯥꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯗꯨꯅ ꯕꯤꯀꯦꯟ ꯒꯥꯔꯤ ꯑꯗꯣ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯑꯃꯗ ꯊꯧꯍꯜꯂꯦ ꯑꯗꯨꯒ ꯕꯤꯀꯦꯟꯕꯨ ꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯌꯨꯝ ꯌꯧꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯕꯤꯀꯦꯟ ꯑꯃ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯑꯩ ꯔꯣꯁꯅꯤ ꯀꯥꯎꯕ ꯉꯝꯗ꯭ꯔꯦ ꯃꯥꯒꯤ ꯁꯛꯐꯝ ꯑꯁꯦ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯁꯨꯝ ꯎꯔꯒ ꯂꯩꯔꯦ ꯌꯨ ꯊꯛꯂꯕꯗꯤ ꯑꯋꯥꯕ ꯀꯥꯎꯏ ꯍꯥꯏꯅꯩ ꯑꯩ ꯌꯨ ꯊꯛꯅꯤꯡꯉꯤ ꯑꯩꯕꯨ ꯌꯨ ꯊꯛꯄ ꯇꯝꯕꯤꯌꯨ ꯑꯩ ꯌꯨ ꯊꯛꯂꯒ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯁꯤꯡ ꯑꯁꯦ ꯑꯩ ꯀꯥꯎꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯩꯕꯨ ꯌꯨ ꯊꯛꯄ ꯇꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯥꯏꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯑꯃꯠꯇ ꯌꯥꯗꯦ ꯏꯇꯥꯎ ꯅꯪ ꯌꯨ ꯊꯛꯄ ꯌꯥꯔꯣꯏ ꯅꯪꯅ ꯐꯅꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯐꯅꯌꯥꯝꯅ ꯄꯦꯟꯗ꯭ꯔꯕꯁꯨ ꯌꯨ ꯑꯃꯨꯛꯀ ꯊꯛꯇꯕ ꯅꯪꯗꯤ ꯌꯨ ꯊꯛꯀꯅꯨ ꯅꯪ ꯌꯨ ꯊꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯊꯦꯝꯃꯤ ꯑꯗꯨꯕꯨ ꯕꯤꯀꯦꯟꯅ ꯌꯥꯗꯕꯗꯒꯤ ꯍꯟꯖꯤꯟ ꯃꯥꯕꯨ ꯌꯨ ꯊꯛꯄ ꯇꯝꯕꯤꯌꯨ ꯍꯥꯏꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯕꯤꯀꯦꯟꯗ ꯄꯨꯔꯗꯨꯅ ꯄꯦꯟꯗꯔ ꯑꯃꯗ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯌꯨ ꯊꯛꯃꯤꯟꯅꯔꯦ ꯌꯥꯝꯅ ꯀꯟꯅ ꯃꯌꯥꯝ ꯊꯛꯈꯤꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯕꯤꯀꯦꯟꯗꯤ ꯐꯅꯌꯥꯝꯅ ꯊꯛꯈꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯌꯨ ꯌꯥꯝꯅ ꯊꯛꯀꯅꯨ ꯍꯥꯏꯗꯨꯅ ꯐꯅꯌꯥꯝꯅ ꯈꯥꯡꯂꯕꯁꯨ ꯕꯤꯀꯦꯟꯅ ꯌꯥꯗꯕꯗꯒꯤ ꯍꯧꯖꯤꯛ ꯃꯍꯥꯛ ꯌꯨ ꯃꯌꯥꯝ ꯑꯃ ꯊꯛꯈꯤꯕꯗꯨꯅ ꯐꯅꯌꯥꯝꯅ ꯉꯥꯎꯔꯦ ꯑꯁꯨꯝꯅ ꯌꯨ ꯉꯥꯎꯔꯛꯄꯗꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯒꯥꯔꯤ ꯑꯗꯨꯗ ꯍꯥꯞꯂꯒ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯑꯦ ꯕꯤꯀꯦꯟ ꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥ ꯌꯧꯔꯛꯄ ꯑꯗꯨꯗ ꯕꯤꯀꯦꯟ ꯍꯥꯏꯔꯛꯑꯦ ꯏꯇꯥꯎ ꯍꯧꯖꯤꯛꯇꯤ ꯌꯥꯔꯦ ꯅꯈꯣꯏ ꯌꯨꯝꯗ ꯆꯠꯂꯣ ꯑꯩꯁꯨ ꯌꯨꯝꯗ ꯒꯥꯔꯤ ꯊꯧꯖꯤꯟꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯕꯤꯀꯦꯟꯗꯣ ꯌꯨꯝꯗ ꯆꯪꯈ꯭ꯔꯒꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏꯁꯨ ꯌꯨꯝꯗ ꯆꯠꯅꯈ꯭ꯔꯦ ꯕꯤꯀꯦꯟꯁꯨ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯃꯥꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯣꯡꯂꯒ ꯂꯩꯔꯤ ꯃꯍꯥꯛ
ꯐꯅ ꯀꯨꯏꯅ ꯄꯨꯡ ꯑꯃꯒꯤ ꯆꯥꯡ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯇꯨꯝꯂꯒ ꯂꯩꯔꯤ ꯉꯥꯛꯇꯪ ꯂꯩꯔꯒꯗꯤ ꯕꯤꯀꯦꯟꯒꯤ ꯃꯄꯥ ꯑꯗꯨꯅꯁꯨ ꯕꯤꯀꯦꯟꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯗ ꯐꯣꯟ ꯇꯧꯏ ꯏꯕꯨꯡꯉꯣ ꯊꯦꯡꯅꯗꯕ꯭ꯔꯥ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯪꯂꯛꯏ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅꯁꯨ ꯐꯖꯅ ꯍꯥꯏꯔꯛꯂꯦ ꯑꯩꯈꯣꯏ ꯊꯦꯡꯅꯔꯦ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯌꯨꯝꯗ ꯄꯨꯔꯛꯂꯕꯅꯤ ꯍꯧꯖꯤꯛꯇꯤ ꯊꯣꯡꯒꯥꯜ ꯌꯧꯕꯗꯒꯤ ꯃꯥ ꯆꯪꯖꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯗ ꯂꯩꯍꯧꯕꯅꯤ ꯄꯥꯕꯨꯡ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯔꯨꯞꯁꯤꯡ ꯑꯗꯨꯁꯨ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯕꯤꯀꯦꯟꯒꯤ ꯃꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯝꯃꯤ ꯏꯕꯨꯡꯉꯣꯗꯣ ꯃꯈꯣꯏꯅ ꯊꯦꯝꯂꯒ ꯄꯨꯔꯛꯂꯦ ꯍꯥꯏꯌꯦ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯃꯍꯥꯛ ꯆꯪꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯂꯩꯍꯧꯏ ꯍꯥꯏ ꯏꯁ ꯒ꯭ꯌꯥꯟ ꯍꯦꯛ ꯇꯥꯏꯗ ꯃꯃꯥꯅ ꯃꯈꯨꯝꯂꯛꯏ ꯀꯔꯤꯒꯤꯅꯣ ꯊꯣꯡꯒꯥꯜꯗ ꯂꯩ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯪꯂꯛꯇ꯭ꯔꯤꯁꯤꯅ ꯃꯥꯒꯤ ꯅꯝꯕꯔꯗꯨ ꯑꯃꯨꯛꯇ ꯐꯣꯟ ꯇꯧꯁꯤꯜꯂꯣ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯑꯃꯨꯛꯇ ꯍꯪꯒꯦ ꯏꯆꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯑꯩ ꯌꯥꯝꯅ ꯇꯥꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯑꯃ ꯍꯥꯏꯔꯛꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯄꯥꯅ ꯑꯃ ꯈꯨꯝꯂꯛꯏ ꯅꯆꯥꯅꯨꯄꯥꯗꯤ ꯐꯣꯟ ꯄꯥꯏꯗꯦ ꯃꯥꯒꯤ ꯅꯝꯕꯔ ꯑꯗꯨꯗꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯛꯏ ꯂꯥꯛꯑꯣ ꯃꯥ ꯊꯣꯡꯒꯥꯟꯗ ꯂꯩ ꯍꯥꯏꯕꯅꯤ ꯊꯣꯡꯒꯥꯟꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯕꯤꯀꯦꯟꯕꯨ ꯊꯤꯕ ꯊꯣꯔꯛꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯕꯅꯤ ꯊꯣꯡꯒꯥꯜꯗ ꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯤꯀꯦꯟꯗꯣ ꯃꯥꯒꯤ ꯀꯥꯔ ꯃꯅꯨꯡ ꯑꯗꯨꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯃꯥꯗꯤ ꯀꯞꯄꯅ ꯂꯣꯏꯔꯦ ꯒꯥꯔꯤꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯄꯥꯅ ꯕꯤꯀꯦꯟꯕꯨ ꯍꯧꯗꯣꯛꯏ ꯌꯨ ꯃꯅꯝꯅꯁꯨ ꯂꯣꯏꯔꯦ ꯑꯃꯨꯛꯀ ꯌꯨ ꯊꯛꯇꯕ ꯕꯤꯀꯦꯟꯅꯤ ꯕꯤꯀꯦꯟꯅ ꯂꯦꯡꯂꯛꯄ ꯃꯥꯅ ꯁꯣꯔ ꯍꯣꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯤꯀꯦꯟ ꯐꯖꯅ ꯌꯨ ꯉꯥꯎꯔꯦ ꯍꯥꯏꯕꯁꯦ ꯃꯄꯥꯅ ꯈꯪꯉꯤ ꯃꯄꯥꯅ ꯇꯞꯅ ꯍꯧꯗꯣꯛꯏ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯂꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯊꯣꯡꯒꯥꯟꯁꯤꯗ ꯂꯩꯔꯤꯁꯤꯕꯣ ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯉꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯕꯤꯀꯦꯟꯗꯣ ꯃꯤꯠꯇꯤ ꯈꯔ ꯁꯤꯡꯂꯦ ꯑꯗꯨꯕꯨ ꯌꯨ ꯉꯥꯎꯕꯒꯤ ꯃꯅꯤꯟꯗꯤ ꯀꯣꯛꯇ꯭ꯔꯤ ꯕꯤꯀꯦꯟꯅ ꯈꯨꯝꯂꯛꯏ ꯄꯥꯕꯨꯡ ꯅꯈꯣꯏ ꯆꯪꯉꯝꯃꯣ ꯑꯩ ꯀꯗꯥꯏꯗꯁꯨ ꯆꯠꯂꯣꯏ ꯑꯩ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯍꯧꯒꯦ ꯅꯈꯣꯏ ꯆꯪꯉꯝꯃꯣ ꯍꯥꯏꯗꯨꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯏ ꯃꯃꯥꯒ ꯃꯆꯦꯒꯅꯁꯨ ꯐꯅ ꯀꯟꯅ ꯀꯧꯁꯤꯟꯕꯅꯤ ꯑꯗꯨꯕꯨ ꯕꯤꯀꯦꯟꯅ ꯌꯥꯗꯕꯗꯒꯤ ꯃꯈꯣꯏ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯉꯥꯛꯇꯪ ꯂꯩꯔꯒ ꯃꯄꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯅꯪ ꯉꯥꯛꯇꯪ ꯄꯣꯊꯥꯔꯒ ꯌꯨꯝꯗ ꯌꯥꯝꯅ ꯊꯨꯅ ꯆꯪꯂꯛꯑꯣ ꯅꯪꯒ ꯁꯥꯟꯅꯒꯗꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯤꯀꯦꯟꯒꯤ ꯃꯃꯥꯈꯣꯏ ꯃꯄꯥꯈꯣꯏ ꯄꯨꯟꯅ ꯌꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯕꯤꯀꯦꯟꯗꯤ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯑꯗꯨꯝ ꯇꯨꯝꯂꯒ ꯂꯩꯔꯤ ꯑꯁꯨꯝꯅ ꯁꯨꯝ ꯇꯨꯝꯈꯤꯕꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯕꯤꯀꯦꯟ ꯃꯤꯠ ꯁꯤꯡꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛ ꯔꯣꯁꯅꯤꯕꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯥꯒꯤ ꯀꯥꯔ ꯑꯗꯨ ꯊꯧꯔꯒ ꯔꯣꯁꯅꯤ ꯈꯣꯏꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯔꯣꯁꯅꯤ ꯈꯣꯏꯒꯤ ꯌꯨꯝ ꯌꯧꯔꯦ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨꯁꯨ ꯔꯣꯁꯅꯤ ꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯌꯥ ꯑꯗꯨꯋꯥꯏꯗ ꯈꯥꯝꯂꯝꯂꯒ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯃꯈꯣꯡ ꯑꯗꯨ ꯍꯥꯏꯔꯞ ꯇꯧꯅ ꯔꯣꯁꯅꯤ ꯈꯣꯏꯒꯤ ꯃꯉꯣꯟꯗ ꯀꯥꯈꯠꯂꯛꯏ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯗꯤ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯕ ꯃꯥꯜꯂꯦ ꯋꯥ ꯉꯥꯡꯅꯕꯒꯤ ꯃꯈꯣꯜ ꯑꯃꯠꯇ ꯐꯥꯎꯕ ꯇꯥꯗꯦ ꯕꯤꯀꯦꯟꯅ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯊꯤꯜꯂꯤ ꯏꯃꯥ ꯊꯣꯡ ꯑꯃꯨꯛꯇ ꯍꯥꯡꯕꯤꯌꯨ ꯏꯃꯥ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯀꯧꯔꯛꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯔꯣꯁꯅꯤꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯁꯨ ꯀꯧꯔꯤꯕꯗꯨ ꯇꯥꯔꯦ ꯃꯄꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯅꯥꯅ ꯀꯧꯔꯤꯕꯁꯦ ꯔꯣꯁꯅꯤꯒꯤ ꯃꯃꯥꯅ ꯈꯨꯝꯃꯤ ꯏꯕꯨꯡꯉꯣ ꯕꯤꯀꯦꯟꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯄꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯋꯦ ꯏꯁ ꯀꯔꯤ ꯃꯇꯧꯅ ꯇꯧꯔꯤꯁꯤꯕꯣ ꯃꯄꯥꯅ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯆꯠꯂꯣ ꯊꯣꯡ ꯍꯥꯡꯗꯣꯛꯑꯣ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯍꯜꯂꯣ ꯌꯥꯝꯅ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯒꯅꯨ ꯑꯇꯣꯞꯄ ꯃꯤꯅ ꯎꯈ꯭ꯔꯕꯗꯤ ꯐꯖꯗꯦ ꯑꯩꯗꯤ ꯇꯨꯝꯈꯤꯕ ꯁꯥꯔꯒꯦ ꯑꯗꯨꯒ ꯃꯥꯕꯨ ꯊꯦꯝꯅꯧꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯌꯨꯝꯗ ꯊꯥꯗꯣꯛꯈꯣ ꯑꯣ ꯏꯆꯥ ꯕꯤꯀꯦꯟꯒꯤ ꯃꯔꯥꯏꯕꯛ ꯑꯁꯦ ꯑꯩꯁꯨ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯅꯤꯡꯉꯝꯗꯦ ꯃꯃꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯃꯥꯗꯣ ꯄꯔꯞ ꯊꯣꯛꯈꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯦ ꯕꯤꯀꯦꯟ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ ꯃꯈꯣꯡ ꯑꯗꯨꯗꯤ ꯈꯔ ꯍꯥꯏꯔꯞ ꯇꯧꯅ ꯂꯦꯞꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯂꯦꯞꯂꯒ ꯂꯩꯔꯤ ꯃꯃꯥꯅ ꯑꯁꯨꯝ ꯍꯪꯂꯛꯏ ꯏꯕꯨꯡꯉꯣ ꯅꯪ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕꯅꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯦ ꯅꯆꯟꯅꯨꯄꯤ ꯊꯤꯜꯂꯛꯄ ꯅꯨꯃꯤꯠꯅꯤ ꯅꯪꯅ ꯁꯤꯗ ꯂꯥꯛꯂꯕꯗꯤ ꯃꯤꯅ ꯎꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯐꯅ ꯍꯥꯏꯅꯔꯔꯣꯏ ꯅꯪ ꯅꯌꯨꯝꯗ ꯆꯠꯂꯣ ꯏꯕꯨꯡꯉꯣ ꯅꯪ ꯅꯌꯨꯝꯗ ꯆꯠꯂꯨꯅꯦ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯕꯤꯀꯦꯟꯅ ꯈꯨꯝꯂꯛꯏ ꯏꯃꯥ ꯍꯥꯟꯅꯗꯤ ꯑꯩꯅ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯏꯃꯥꯅ ꯑꯩꯕꯨ ꯍꯔꯥꯎ ꯀꯧꯁꯤꯟꯕꯤꯔꯝꯕꯅꯤ ꯑꯗꯨꯒ ꯉꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯗ ꯏꯃꯥꯅ ꯑꯩꯕꯨ ꯌꯨꯝꯗ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯇꯥꯟꯕꯤꯔꯤꯕ ꯏꯃꯥ ꯑꯩ ꯔꯣꯁꯅꯤꯕꯨ ꯎꯗ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯗꯦ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯇꯒꯤ ꯑꯩꯅ ꯃꯥꯕꯨ ꯎꯔꯛꯇ꯭ꯔꯤ ꯑꯩ ꯃꯥꯕꯨ ꯑꯃꯨꯛꯇꯗꯤ ꯄꯦꯟꯅ ꯌꯦꯡꯖꯍꯧꯒꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯅ ꯃꯥꯕꯨ ꯄꯦꯟꯅ ꯌꯦꯡꯖꯔꯒ ꯑꯩ ꯌꯨꯝꯗ ꯍꯟꯖꯈꯤꯒꯦ ꯑꯩ ꯃꯥꯕꯨ ꯀꯥꯎꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯔꯣꯁꯅꯤꯕꯨ ꯀꯥꯎꯕ ꯉꯝꯗ꯭ꯔꯦ ꯏꯃꯥ ꯍꯥꯏꯗꯨꯅ ꯕꯤꯀꯦꯟꯗꯣ ꯍꯤꯡꯅ ꯀꯞꯂꯛꯏ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯥꯁꯨ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯃꯍꯥꯛꯁꯨ ꯀꯞꯂꯛꯏ ꯃꯃꯥꯅ ꯑꯃ ꯈꯨꯝꯂꯛꯏ ꯏꯕꯨꯡꯉꯣ ꯅꯪꯅ ꯃꯥꯕꯨ ꯎꯅꯤꯡꯂꯕꯁꯨ ꯍꯧꯖꯤꯛꯁꯦ
नुमिदांगने मासु तुमख्रे अैन माबु कौथोकबु याररोय नंग चलो मीन उख्रबदी अखोयबु मीन फन हाइनररोय नंग युमदा चलो हदुना ममान हंजलन हाइरी बिकेनसु रुस्नी उद्रबदी माक युमदा हलोय हदुना अदुम खानगा लेखि रुस्नी ममा अदुदी पाखतपना लोइरे मीन उख्रबदी अखोयबु फन हाइनररोय नाक युमदा चलो मतम असि यामना थेंगले हदुना ममान हंजलन हाइरकपदगी कोना थंगददी बिकेंदो तमना सुमना खुमलाए इमा अई ngasiगी नुमित असिदा अैना माबु याम उनिंगमने अदुबु इमान अयाबा पिबिद्रबनिना अई चलगे असुमना वखन नुंगाइता बिकेन तमना थोरए मांगना थोरको मतम असिदा तुंगलोमदगी दादा वाई असिमकने खोंजेल अमना कौरखिबा खोंजेल तु ताबदगी बिकेन तुंगहन येंथोरए मांगना येंथोरको मतमददी रोशनीदो ममितगी इरा चेलगा बिकेन नुसीना मुनि येलगा लेरमे बिकेनसु रोशनीगी मतव अदु उबददी मागु थिंगबा लाकपा ngamdana कन्ना कन्ना कपथोरए मखोय अनिगी मतव अदु उबदा ममादुसु कपलिबने रोशनीना तमना सुन हरए दादा नंगना इबु येंगिंग हाबदो अई नंगी मांगदा लेबले अईबु येंगलो दादा मांगना दुना हरक मतमददी बिकेन अमुगे हेना कन्ना कन्ना कपलए करीमता खुमदे करीमता हाइदे रोशनीना अमुकुसु कपलगा हाइरए अई यामना वारे दादा हंदकी मपोक असिदा अैना फंगलिबा अवाबसे करिनो अई लेफम खंगद्रे असु वाबा पोलुम अमना अईगी कोकथक असिदा थांगलगा लैरे अईबु हाटपिरमु दादा नांगना इमांगदा लेबिंगै मिकुप असिदा अईबु नखुटपेन हाटपिरमु अई हिनिंगद्रे अई हिंगलुबगी करीमता कानाद्रे अई हिनिंगद्रे दादा असुमना हाइरदुना रोशनी कन्ना कन्ना कपलगा लैरे बिकेनसु मागी मतव अदुदा करी हाइरुनी करी हाइना चैरुनी माकसु लोथोक्तबा अमगुमना तुमिन लेबलगा दुम लैरे गाक्तंग लेरगा बिकेनसु कपलगा असुम हाइरए रोशनी अई करी खुमु हाइबनो अई नंगोंदा करी हायु हाइबनो ngasiगी नुमित असे अईगी ख्वाइदिगी वाबा नुमितने अदुबु नंगी नुक्सिरबा सफम असि उबा मतमदा अईगी हाइनिंगबा खुदिबा काउख्रे अई नंगी सफम असि उबा मतमदा अई नंगोंदा कसुम हाइबा ngamdre nganginglamba hainingamba thona khudimak ifamdagi loina mangkhre aigi thamoise ngasidi ninga yamna tawre ai nangonda wahang amadi hangningi nangna iba karigi kiribano ai bu nangonda nongmata ngangkhibra ai nangonda nongmata chaikhibra ngarangi numit aduda nang ifamdagi loliba karigino nang ibu yamna kibra hayo ai sibu tamthiba sawen ubra nang yamna phattaba nupini aina angawbugum hingma punsidu natra nang ni yengma pamlibado nang namit thitni yengo nang gi lekai gi miyoy kaya ai gi lekai gi miyoy kaya amana khuba khu khurga nokani rosni koiram banu pane angang koirubagi mahine asinatra nang na pamlibase ai su phangle angang koirubagi mahine ai nang si phangliba itik ipa sai cha de khangdana nang bo ina nuksiruba nang bo ina pamjarubagi mahine ngasi ai ikai ba phangliba chopa phangliba ai kanada su waraude kanada su saude nuksidabi nang saktamse ngasi haiba numittagi aidi amhan uba phangnar rosni na makhumlae mane aidi phattabine aigi iral adugi damak nakhut pe na ibu warak piramo aibu saibiramo mina thoujin batte yaba mina haima khayaba nupine nuksiba kari no khangdaba aigi nuksibabu aina kiruba aina lotlubagi damak thodo adu thokibane adu badada ai nangbudi thamoi sengladi nuksi aina nangu nuksi khibadi minamba sajinaba nuksibadi natte bekendo khara sauna mukhumlae yare tokla ai karimata tadingdre nangna hajinba nangi seminsan do haisingado ai karimata taningdre nangdu nungaina palo nagok phawu chiktabo oyo nungai yai phaba punsi mahing amada hingo ai gumba mana wakiba ai gumba mana ningma kai khibabu kaidowi haibage ngasigi numisigi matungdagidi aidi mausagi biken oirarai angawbagi pusi haibase yamna nungai haine ai ngawrga chaninge ai angawbo oininge thunglu thungbo khudingmak aigi yum oininge hayengi numittagi ai akhoi khunda su leirora thunglu thungbo khudingmak to aigi yum oiraga dabane nang nungai hingawro wahi adu tabada rosni mamado pakhatpno loire mahna tamna sun hare ebongo nang aduguma tawgano aduguma phattaba wakhal du khangano nang dina tomtane
ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯐꯠꯇꯨꯅꯒ ꯊꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯨ ꯌꯥꯝꯅ ꯋꯥꯒꯅꯤ ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯏꯕꯨꯡꯉꯣ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯛꯄꯗ ꯕꯤꯀꯦꯟꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯏꯃꯥ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯔꯤꯕ꯭ꯔꯥ ꯃꯤꯒꯤ ꯃꯤꯅꯣꯛꯐꯝ ꯑꯣꯏꯔꯕ ꯃꯤꯒꯤ ꯃꯤꯆꯩꯐꯝ ꯑꯣꯏꯔꯕ ꯑꯩꯅ ꯀꯔꯤꯒꯤ ꯑꯃꯨꯛ ꯍꯤꯡꯂꯨꯒꯅꯤ ꯀꯔꯤꯃꯠꯇ ꯋꯥꯕꯤꯔꯨꯒꯅꯨ ꯏꯃꯥ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯑꯩꯅ ꯂꯦꯞꯆꯒꯗꯕꯅꯤ ꯔꯣꯁꯅꯤ ꯑꯩ ꯉꯁꯤꯗꯤ ꯌꯨ ꯈꯔ ꯊꯛꯂꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯋꯥ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯔꯦ ꯅꯪ ꯑꯩꯕꯨ ꯁꯥꯎꯒꯅꯨꯀꯣ ꯄꯥꯈꯪ ꯑꯔꯤꯕ ꯍꯥꯏꯕꯁꯤꯗꯤ ꯂꯩꯁꯥꯕꯤ ꯑꯃꯠꯇꯅ ꯐꯥꯎꯕ ꯅꯨꯡꯁꯤꯗꯦ ꯄꯥꯝꯗꯦ ꯃꯈꯣꯏꯒꯤ ꯃꯇꯤꯛ ꯃꯄꯥ ꯆꯥꯗ꯭ꯔꯕꯗꯤ ꯃꯈꯣꯏꯅ ꯅꯨꯡꯁꯤꯗꯦ ꯄꯥꯝꯗꯦ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯅ ꯃꯇꯝ ꯈꯔ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯃꯇꯝ ꯈꯔ ꯂꯣꯏꯅꯕꯤꯔꯝꯕꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯄꯦꯟꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯩꯇ꯭ꯔꯦ ꯑꯩ ꯉꯁꯤꯗꯤ ꯈꯔ ꯉꯥꯡꯒꯦ ꯅꯪ ꯑꯩꯕꯨ ꯁꯥꯎꯒꯅꯨꯀꯣ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗꯗꯤ ꯔꯣꯁꯅꯤꯗꯣ ꯊꯤꯡꯕ ꯂꯥꯛꯄ ꯉꯝꯗꯅ ꯀꯟꯅ ꯀꯞꯂꯛꯏ ꯈꯨꯗꯛꯇ ꯆꯪꯁꯤꯟꯗꯨꯅ ꯕꯤꯀꯦꯟꯗ ꯀꯟꯅ ꯀꯣꯜꯂꯤ ꯑꯗꯨꯒ ꯔꯣꯁꯅꯤꯅ ꯍꯥꯏꯔꯛꯏ ꯗꯗꯥ ꯑꯩ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏꯌꯦ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯍꯧꯖꯤꯛꯃꯛ ꯑꯩꯕꯨ ꯄꯨꯔꯒ ꯆꯠꯂꯣ ꯊꯣꯛꯅꯤꯡꯕ ꯊꯧꯗꯣꯛ ꯊꯣꯛꯁꯅꯨ ꯊꯣꯛꯅꯤꯡꯕ ꯋꯥꯊꯣꯛ ꯀꯌꯥ ꯑꯃ ꯂꯥꯛꯁꯅꯨ ꯑꯩ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯑꯩ ꯅꯪꯒꯤ ꯅꯇꯨꯡ ꯏꯜꯂꯒ ꯂꯥꯛꯀꯦ ꯑꯩꯕꯨ ꯄꯨꯕꯤꯌꯨ ꯗꯗꯥ ꯍꯥꯏꯗꯨꯅ ꯔꯣꯁꯅꯤꯗꯣ ꯕꯤꯀꯦꯟꯗ ꯀꯟꯅ ꯀꯣꯜꯂꯒ ꯂꯩꯔꯦ ꯃꯃꯥꯗꯨꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯋꯥ ꯑꯃꯠꯇ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯆꯤ ꯑꯃꯗ ꯀꯞꯂꯒ ꯇꯨꯃꯤꯟ ꯑꯗꯨꯝ ꯂꯩꯔꯦ ꯉꯥꯛꯇꯪ ꯂꯩꯔꯒ ꯃꯃꯥꯅ ꯇꯞꯅ ꯁꯨꯝ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪ ꯏꯆꯥꯅꯨꯄꯤ ꯄꯨꯔꯒ ꯆꯠꯈ꯭ꯔꯣ ꯏꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯅꯈꯣꯏ ꯑꯅꯤ ꯀꯥꯏꯅꯕꯁꯨ ꯑꯩꯅ ꯄꯥꯝꯗꯦ ꯆꯠꯂꯣ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯅꯪ ꯏꯆꯥꯅꯨꯄꯤ ꯄꯨꯔꯒ ꯆꯠꯈ꯭ꯔꯣ ꯅꯨꯃꯤꯠꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯊꯣꯛꯅꯤꯡꯕ ꯋꯥꯊꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯁꯅꯨ ꯑꯩꯅ ꯄꯨꯟꯅ ꯃꯥꯌꯣꯛꯅꯔꯒꯦ ꯑꯩ ꯄꯨꯟꯅ ꯊꯦꯡꯅꯔꯒꯦ ꯏꯕꯨꯡꯉꯣ ꯅꯪ ꯏꯆꯥꯅꯨꯄꯤ ꯄꯨꯔꯒ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯏ ꯕꯤꯀꯦꯟ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯃꯍꯥꯛꯁꯨ ꯔꯣꯁꯅꯤꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤ ꯀꯥꯏꯅꯕ ꯄꯥꯝꯗ꯭ꯔꯤꯕꯅꯤ ꯕꯤꯀꯦꯟꯅ ꯇꯞꯅ ꯔꯣꯁꯅꯤꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯔꯣꯁꯅꯤ ꯅꯪ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯒ ꯂꯥꯛꯄ ꯉꯝꯒꯗ꯭ꯔꯥ ꯔꯣꯁꯅꯤꯅ ꯇꯞꯅ ꯈꯨꯝꯂꯛꯏ ꯉꯝꯒꯅꯤ ꯗꯗꯥ ꯑꯩ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯑꯩ ꯅꯪꯒ ꯀꯥꯏꯅꯕ ꯄꯥꯝꯗꯦ ꯑꯩꯕꯨ ꯄꯨꯕꯤꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯕꯤꯀꯦꯟꯁꯨ ꯈꯨꯗꯛꯇ ꯔꯣꯁꯅꯤꯕꯨ ꯄꯨꯒꯦ ꯇꯧꯏ ꯕꯤꯀꯦꯟꯅ ꯆꯠꯂꯝꯗꯥꯏꯗ ꯑꯁꯨꯝ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩ ꯔꯣꯁꯅꯤ ꯄꯨꯔꯒ ꯆꯠꯈ꯭ꯔꯒꯦ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯏꯕꯨꯡꯉꯣ ꯈꯔ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯑꯩꯅ ꯄꯨꯟꯅ ꯃꯥꯌꯣꯛꯅꯍꯧꯔꯒꯦ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯁꯤꯗ ꯕꯤꯀꯦꯟꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯌꯥꯝꯅ ꯊꯨꯅ ꯔꯣꯁꯅꯤ ꯈꯣꯏꯒꯤ ꯌꯨꯝꯗ ꯄꯔꯞ ꯆꯪꯂꯛꯏ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯩꯔꯤꯕꯗꯣ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯎꯔꯦ ꯃꯇꯧ ꯑꯗꯨ ꯎꯕꯗꯒꯤ ꯃꯄꯥꯅ ꯄꯔꯞ ꯆꯪꯁꯤꯜꯂꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯦ ꯏꯕꯨꯡꯉꯣ ꯅꯪ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ ꯑꯇꯣꯞꯄ ꯃꯤꯁꯤꯡꯅ ꯎꯈ꯭ꯔꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯐꯨꯕꯤꯔꯒꯅꯤ ꯅꯪ ꯆꯩ ꯆꯥꯕ ꯇꯥꯔꯦ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯂꯁꯤ ꯏꯕꯨꯡꯉꯣ ꯔꯣꯁꯅꯤꯒꯤ ꯃꯃꯥꯗ ꯑꯃꯨꯛ ꯃꯄꯥꯅ ꯐꯖꯅ ꯍꯥꯏꯖꯔꯦ ꯏꯕꯦꯝꯃ ꯏꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯁꯦ ꯅꯈꯣꯏ ꯁꯥꯎꯕꯤꯒꯅꯨꯀꯣ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯏꯆꯥꯅꯨꯄꯥꯁꯤ ꯉꯥꯎꯔꯕꯅꯦ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯍꯥꯛꯇꯛꯇ ꯃꯍꯥꯛ ꯇꯁꯦꯡꯅ ꯉꯥꯎꯔꯕꯅꯦ ꯏꯆꯥꯅꯨꯄꯥꯕꯨ ꯁꯥꯎꯕꯤꯒꯅꯨꯀꯣ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯃꯈꯨꯠꯂꯣꯟꯂꯒ ꯍꯥꯏꯔꯛꯏ ꯁꯥꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯗꯤ ꯕꯤꯀꯦꯟꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗꯕꯅ ꯃꯈꯣꯏꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯕꯅꯤ ꯃꯆꯥꯅꯨꯄꯥꯕꯨ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯆꯤꯡꯏ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯂꯁꯤ ꯑꯇꯣꯞꯄ ꯃꯤꯅ ꯎꯈ꯭ꯔꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯆꯩꯕꯤꯔꯒꯅꯤ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯒꯥꯔꯤ ꯈꯥꯝꯂꯒ ꯂꯩꯍꯧꯕꯅꯤ ꯅꯪꯒꯤ ꯃꯔꯨꯞ ꯑꯃꯅꯤꯁꯨ ꯌꯥꯎꯔꯛꯄꯅꯤ ꯂꯥꯛꯑꯣ ꯅꯪꯒꯤ ꯒꯥꯔꯤ ꯑꯁꯦ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯑꯃꯗ ꯊꯧꯍꯜꯂꯣ ꯌꯨꯝꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯀꯟꯅ ꯆꯤꯡꯏ ꯕꯤꯀꯦꯟ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯔꯣꯁꯅꯤꯗ ꯃꯨꯟꯅ ꯌꯦꯡꯏ ꯃꯃꯥꯗꯁꯨ ꯌꯦꯡꯏ ꯃꯄꯥꯗ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯔꯨꯅꯤ ꯔꯣꯁꯅꯤ ꯄꯨꯔꯛꯀꯦ ꯍꯥꯏꯒꯗꯧꯔꯤꯕꯔꯥ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯁꯤꯗ ꯌꯨꯝꯊꯪꯅꯕ ꯃꯤ ꯑꯃꯅ ꯃꯉꯣꯟꯗ ꯃꯤ ꯈꯔ ꯇꯤꯟꯕꯗꯨ ꯎꯕꯗꯒꯤ ꯑꯁꯨꯝꯅ ꯀꯧꯔꯛꯏ ꯏꯗꯣꯝꯆꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯃꯉꯣꯟꯗ ꯃꯤ ꯈꯔ ꯇꯤꯜꯂꯤꯗꯨꯕꯣ ꯔꯣꯁꯅꯤ ꯃꯃꯥꯗꯣ ꯑꯁꯨꯝꯅ ꯊꯪꯅꯕ ꯃꯤꯅ ꯀꯧꯔꯛꯄꯗꯒꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯃꯍꯥꯛꯅ ꯇꯞꯅ ꯁꯨꯝꯅ ꯈꯨꯝꯂꯛꯏ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯏꯕꯨꯡꯉꯣ ꯑꯁꯤꯗ ꯃꯤ ꯑꯃꯅꯤ ꯂꯥꯛꯄꯅꯤ ꯃꯈꯣꯏꯅ ꯀꯩꯅꯣꯝꯃ ꯍꯪꯕꯒꯤ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ ꯀꯩꯁꯨꯝ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯐꯖꯅꯗꯤ ꯈꯨꯝꯈ꯭ꯔꯦ ꯅꯨꯄꯥꯗꯨꯁꯨ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ ꯑꯁꯨꯝꯅ ꯊꯪꯅꯕꯅ ꯐꯥꯎꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯪꯂꯛꯄꯗꯒꯤ ꯕꯤꯀꯦꯟꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯂꯥꯛꯑꯣ ꯅꯪꯕꯨ ꯆꯠꯂꯁꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯆꯣꯞꯄ ꯇꯥꯔꯦ ꯅꯪꯕꯨ ꯃꯤꯅ ꯐꯨꯕꯤꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯁꯣꯔ ꯆꯤꯡꯈꯤ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯔꯣꯁꯅꯤꯒꯤ ꯈꯨꯠ ꯑꯗꯨꯅ ꯀꯟꯅ ꯌꯥꯜꯂꯒ ꯂꯩꯔꯝꯃꯤ ꯔꯣꯁꯅꯤꯁꯨ ꯃꯃꯥꯒ ꯃꯄꯥꯒꯅ ꯕꯤꯀꯦꯟꯕꯨ ꯆꯤꯡꯈꯤꯕꯗꯒꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯈꯤꯗ꯭ꯔꯦ ꯄꯥꯏꯔꯝꯕ ꯃꯈꯨꯠ ꯑꯗꯣ ꯇꯞꯅ ꯊꯥꯗꯣꯛꯈꯤ ꯕꯤꯀꯦꯟꯁꯨ ꯅꯤꯡꯉꯝꯗ ꯅꯨꯡꯁꯤꯅ ꯔꯣꯁꯅꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯝ ꯂꯥꯞꯅꯔꯦ ꯑꯁꯨꯝꯅ ꯕꯤꯀꯦꯟꯗꯣ ꯃꯃꯥꯒ ꯃꯄꯥꯒꯅ ꯄꯨꯔꯒ ꯂꯥꯛꯂꯦ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯗ ꯒꯥꯔꯤ ꯊꯧꯍꯜꯂꯒ ꯍꯧꯖꯤꯛꯇꯤ ꯕꯤꯀꯦꯟꯕꯨ ꯌꯨꯝꯗ ꯄꯨꯔꯒ ꯂꯥꯛꯂꯦ ꯔꯣꯁꯅꯤꯒ ꯃꯃꯥꯒꯁꯨ
imungda changkre. Imungda leiba matamda Rosni do pendaba ningamdaba kaya amana mamabu kanna kanna kolga kabe. Maman haire ibema mase nangi laiba kine kari matu nungaitaba tawgano. Ngasigi numisugi matungdagi kari thokani haibado imasu khangdre. Nangna migi mayumda ningba kaina kaina namitagi napitana lenbado aisu yengba pamde. Karigumba nangi da bikena nangi nanakta ngasi nongmani nisida karigumba lakpa tarabadi nang magi matung ilaga chatlo. Aina matam khudimakta magi dama oirabadi thong launa hangduna thamli ibema. Nupa mayumdagi tawningba kes kaya ama toraksunu imana punna mayoknagani asumna hairaduna masanupi bu themjille. Asomdasu amuk bikendo yum yorba matamda mamadasu mapadasu karimata haijabadi ngamda ningba kaina kaina magi kaduda kablaga leiri. Numitum sum hokre. Numitugi matungdagi bikengi marma pangsingna bikendo wari kaya masare. Itaw nanga tori budyana patte. Sen khrebu nupi amagi manakta nangna chalibado yamna fattaba thapakne. Nangna sagi su khar khallo. Mijami nupiduga leminaraga nang kisum nungaiba oiroi. Nangbu kari walibage nangi damak awatpa kisum leite. Apaba nupi kaya ama lakani mokhoiga chawna luhongadabane. Asiguma nupi asiga nanga thungna hodabado yamna pharabane. Mataw asumna mamanaba singaduna bikengi puningbu onab honai. Adubu bikendi mokhoina phana hairabasu magi wakhaladudi hongba ngamde. Magi puninga chena thajari. Rosnina nupa to parchelabasu mana luhongdingi manung asida aina maba mukchengene ai mabu logane ai baga thunagani haduna bikengi puningda chapjunga lebraga leiri. Nongmani ni amsu hokre. Hojikti nupa mangi myoshing aduga Rosni khoigi yungi myosinga wari sanaba losilagle. Makhoinasu Rosnibu yamna thuna luhongba pamki. Luhongmagi matamsu yamna nga tharakki. Rosnigi mapasu makhoina tharaklibado yakre. Hojikti Rosni luhongmagi matam lekre. Luhongmagi matam lepkhibadagi Rosni khoigi lekaida leibi bikengi manedo adugi manakta nongma Rosnigi mapadu lae. Aduga mahagna wari kayam sarame. Bikendo asomna lakano hayo. Hojikti ichanupi luhongmagi matam leple. Mahana kariguma lakpa tarabadi hayeng tungkona kariguma fatunga thoklabadi makhoina ikhoida warorakpa yai. Aduna aina hairibusini bikendo asomda lahanganu hayona wakanba kayam hairame. Bikengi mani adusu yamna pakatna adumna wakanba kayam hairambadagi biken khoigi yumda lae. Aduga hairamba kudimak loina tamle. Pawadu tabadagi bikengi mamaga mapagado pakatpana loire. Masanupagi mataw asida mataw karamna phajansigi haduna makhoi wa kayam khanaba hore. Yamna kupna wari kayam khanarabagi tungdadi bikengi mapana mahaki masanupigi nupaduda phone torga haiki. Ibungose matam khara mapalamda thammo. Magi mataw asida hayeng phadunga thokpa tare. Magi thabak adusu matam khara chuti laholage. Amukta mapalamda puko haduna phone torga paw kayam haiki. Pawadu hairako matamda bikengi mabai adusu yare. Hojikti biken mapalamda pukinaba thorang tawre. Adubu bikendi mapalamda chasi haibado mak sungja yakide. Mak yumda leigani haduna adum nganlaga leiki. Adubu kona thangdadi mapana phajana haire. Ibunga nangna khalibado ikhochu khange. Adubu nupi machado ikhochu yamna nungsi. Magi luhongbado makhoina yanadabadagi pinakitaba tarabadi nangna tawningba tawbada nangna chatningba chatpada ipana thingloidabane. Adubu hojikti magi luhongmagi matam lepkre. Nupi machaduna yabagi tawribane. Aduna karigino nangna sumna waraga leiriba. Hojikti nang magi wakal kaukthoklo matam khar mapalamda koiru. Asumna mapana wa kayam haijabadagi bikendo tamna tamna wakal honglae. Mamana su haire asegwani ibunga makhoigi luhongbasina kariguma kaikhipo oirabadi nangna tawningba tawbado ima khoina thingloidabane. Adubu luhongbagi matam lepkhrabane. Nupi machaduna yabagi tawribane. Nang magi wakhan thado matam khara nangi nabaiga manakta leyo haduna hanjin hanjin haibadagi biken hojikti wakhan khara khara honglakle. Adubu mana chalamdaigi mikup aduda phone tawbadi pharak tabana chithi amakak iraga Rosnida pibiyo haduna magi mamanabi amada pirame. Aduga bikendi mapalamda chakre. Chithi ado Rosni chu phangle. Chithi dugi warol aduda asumna irame. Rosni ningma kairaba aigi puchi asina ai nangudi yamna wana ngaijarame. Adubu
Nang ibu nuksida habase. Nangil hombagi walo sinakibaduna. Mayak singna takle. Hojikti aina mu nangonda kari hairugani. Nuksida bi nangi Saktam ase. Aina makan udanaba. Ai nafamdagi lapna lolage. Aina hayang thurakka matamda nangdi luhonglamlagani. Adubu nusiba magi manakta handaki mapoksimagi oinadi nungai afana paluko. Nahak nakok phawa chiktaba oyo. Asumna chithidugi warol du parba matungdagi Rosni thingba lakpa ngamdana kanna kanna kabla'e. Mahaki mamana machanopi bu phana kanna theme. Adubu numitugi oinadi Rosni bu kanamtana thema ngamkide. Maning tamna Rosni adum kablaga laiki. Biken sunga sidi mabaigi manakta mapalamda laikre. Adubu mahak leiriba haibaduni. Leifam khangde. Tumba chaba yaba natte. Bikup khudingi Rosnigi Saktam mahaki nuksirba maithong adutane. Magi wakhalda magi mitmangda lakleba. Matam mamada makhoi ani pullingai makhoi ani nuksineringi thawdoksinga do tatana nisinglakpada Biken leifam khangde. Masi khudingda kappane. Mahaki mabainasu maba phana kana theme. Adubu magi nungaitaba penjadaba kaya aduna mahaksu mapalamda lei haijabatani. Kaidonongda kappa tokide. Nungti numit khudingi Rosnigidama khanbada mahak tumma chaba yadana kapki. Wakhaldasu mon khalle. Rosnibu tasengna luhonglagadra. Karigumba makhoi anigi luhongbado kaikhrabadi phaganida. Asumna mahaki wakhalda oina oiroi khangdaba wakhal kaya am khallaga leiki. Matam khara leiragadi Bikendo lefam chapang khangdabana mane khoi gi yumgi number aduda mana phone tawsille. Mane na phone paire. Phone paikhalakpaga Bikendo kabla hanglae. Nene Rosni dulu hongadore ko. Mabu kam dawrige. Mabu nene khoida laktabra. Mahna aduna hairakku matamdadi nene edusu khupam khangdre. Ibungo karigino nangna huju phaba magi wakal khalliba. Mahak luhongadaba numit mangani mukta ngairabane. Mandop khanba loikrabane. Nangna adumna nungaitaba wakal khallabadi nahak soidan ngauchanaragane. Kharasu kautokpa tamma ibungo. Oiroidaba nupi adugidamakta nangna adum khalliba karigino. Nahak pentokpa khara tammo. Adumna hairakku matamda Bikena matamna khumlae. Nene adobe hekti yabrane. Aina mabu kamdona kauba ngamgani. Hojikti mana daibu kaukhragani. Adubu mabu kauba ngamdaba aidi bikup khudingi mabu ningsingle. Madi luhongadore. Nungaiba asa kaya amda lerangmani. Nene thamoisina nusikiba haibase yamna wai. Ai mabu kadonda kauba ngamde. Aina mabu kauga chamara honai. Adubu thangnaba mikuptadi magi nuksirba sakpham asina aigi mangda dum lebraga leire. Ai kawnabadi kana honabane. Ai kauba ngamdre haduna Bikendo hingni kabli. Manena mahakpa theme. Ibungo adumna tawgano. Nangna adumna tawrabadi nene karamna khangani. Nene suwakan yama nungaite. Nang adumna tawgano haduna maneduna muk theme. Bikena makumlae. Nene magi luhomgidamak aigi sukutol pulama chawna piningi. Hayeng ai Koreada pochai tharakke. Nene na amukta pibiyo. Mana ibu kaukhrabsu mana ibu nusingdrabasu mabu kauba ngamdaba ainade magidamak nusina aroiba oina khodolama dipiningi. Nene na soidana pibiyo ko haduna Biken haire. Mikup aduda nene do wa kaya amalo lambane. Hojikti lotpa ngamlaktre. Asem mukudum loin haidore. Ebungo aina nangwanda wa kaya amalotpane. Nene nangwanda asem mukudum haige. Mana su nangbu hoju phawpa kauba ngamde. Mikup khuding nang tabu sole. Nang tabu ningsinge. Mahak hojik luhongba ngamloi. Luhongba tokpiyo haiduna kanna kablibane. Ngarang na hansu ekhoida nungtig lae. Aduga nangi wari kaya ama saraga mahak nungti numit khudiki kabe. Mana nangbu karigi kaugane. Mahaksu nangidama khanbada tumba chaba yadana kabli. Aina asigi pawase nangwana tamdabane. Hojikti nang mabu kauro kaidobage. Manasu nangbu kauba ngamdre. Nangnasu mabu kauba ngamdre. Karino nakhoi anigi matawasibo ai tasingna ma yengba ngamdre haduna maneduna amka haire. Biken amuk tamna sumna khumlae. Nene phare hojikti punamak haukrabani haduna khallage. Ai mabu kauba tamlage. Adubu aroiba oina aigi kudon pol asimatangdi
ꯃꯉꯣꯟꯗ ꯌꯧꯍꯟꯕꯤꯌꯨ ꯑꯩ ꯊꯥꯔꯛꯀꯦ ꯅꯦꯅꯦꯅ ꯍꯦꯛ ꯐꯪꯕꯒ ꯃꯉꯣꯟꯗ ꯁꯣꯏꯗꯅ ꯄꯤꯕꯤꯌꯨ ꯑꯩ ꯊꯝꯂꯒꯦ ꯅꯦꯅꯦ ꯍꯥꯏꯗꯨꯅ ꯕꯤꯀꯦꯟ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯕꯤꯀꯦꯟꯅ ꯃꯍꯥꯛꯀꯤ ꯃꯕꯥꯏꯗ ꯐꯖꯅ ꯍꯥꯏꯖꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯆꯠꯇꯨꯅ ꯔꯣꯁꯅꯤꯒꯤꯗꯃꯛꯇ ꯄꯤꯅꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯕꯖꯥꯔꯗꯒꯤ ꯂꯩꯔꯨꯔꯦ ꯐꯖꯅ ꯄꯦꯀꯤꯡ ꯇꯧꯁꯤꯜꯂꯦ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯗ ꯑꯁꯨꯝ ꯀꯣꯔꯤꯌꯥꯗ ꯊꯥꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯑꯃ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗꯗꯤ ꯉꯁꯤꯗꯤ ꯔꯣꯁꯅꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯌꯧꯔꯦ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯕꯤꯀꯦꯟ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯤꯕ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯒ ꯉꯁꯤꯗꯤ ꯔꯣꯁꯅꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯃꯥꯅ ꯐꯖꯅ ꯀꯦꯕꯗꯣ ꯑꯩ ꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯤ ꯑꯩ ꯌꯥꯝꯅ ꯎꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯑꯌꯨꯛꯇꯒꯤ ꯍꯧꯅ ꯃꯍꯥꯛ ꯔꯣꯁꯅꯤꯒꯤꯗꯃꯛ ꯆꯣꯏꯔꯣꯟ ꯀꯌꯥ ꯑꯃ ꯂꯣꯟꯕ ꯍꯧꯔꯛꯏ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯂꯩꯐꯝ ꯈꯪꯗꯦ ꯅꯨꯃꯤꯠꯇꯨꯒꯤ ꯃꯣꯔꯅꯤꯡꯗꯁꯨ ꯃꯍꯥꯛꯀꯤ ꯃꯅꯦꯗ ꯐꯣꯟ ꯇꯧꯏ ꯑꯍꯥꯟꯕ ꯔꯤꯡ ꯆꯠꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯅꯦ ꯑꯗꯨ ꯐꯣꯟ ꯄꯥꯏꯈꯠꯂꯛꯇꯦ ꯑꯅꯤꯔꯛ ꯇꯧꯕ ꯃꯇꯝꯗꯁꯨ ꯐꯣꯟ ꯄꯥꯏꯔꯛꯈꯤꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯕꯤꯀꯦꯟꯅ ꯌꯥꯝꯅ ꯇꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯣꯟꯅ ꯊꯪꯗ ꯃꯅꯦ ꯑꯗꯨ ꯐꯣꯟ ꯄꯥꯏꯈꯠꯂꯛꯏ ꯐꯣꯟ ꯄꯥꯏꯔꯛꯂꯤꯕ ꯑꯗꯨꯁꯨ ꯌꯥꯝꯅ ꯇꯟꯅ ꯍꯜꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯅꯦꯗꯨꯅ ꯐꯣꯟ ꯑꯣꯛꯈꯠꯂꯛꯄꯗꯒꯤ ꯕꯤꯀꯦꯟ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯦꯅꯦ ꯉꯁꯤ ꯔꯣꯁꯅꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤꯀꯣ ꯃꯅꯦꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯦ ꯃꯥꯅꯦ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ ꯕꯤꯀꯦꯟ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯦꯅꯦ ꯉꯁꯤ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯥꯅ ꯂꯨꯍꯣꯡꯕꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯗꯣ ꯑꯩ ꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯤ ꯑꯩ ꯌꯥꯝꯅ ꯎꯅꯤꯡꯉꯤ ꯅꯦꯅꯦ ꯃꯅꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪ ꯃꯥꯕꯨ ꯀꯥꯎꯔ ꯀꯩꯗꯧꯕꯒꯦ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯣ ꯅꯪ ꯈꯜꯂꯨꯔꯨꯅꯨ ꯍꯥꯏꯕꯅꯦ ꯕꯤꯀꯦꯟ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯦꯅꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩ ꯃꯥꯕꯨ ꯀꯥꯎꯈ꯭ꯔꯒꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯂꯨꯍꯣꯡꯕꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯗꯣ ꯑꯩ ꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯤ ꯃꯥꯒꯤ ꯐꯣꯇꯣ ꯑꯃꯅꯤꯗꯪ ꯀꯥꯞꯂꯒ ꯍꯣꯔꯦꯟ ꯊꯥꯕꯤꯔꯛꯑꯣ ꯁꯣꯏꯗꯅ ꯊꯥꯕꯤꯔꯛꯑꯣ ꯅꯦꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯅꯦ ꯑꯗꯣ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯕꯤꯀꯦꯟ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯦꯅꯦ ꯑꯩꯅ ꯄꯣꯠꯆꯩ ꯊꯥꯈꯤꯕꯗꯨꯗꯤ ꯐꯪꯂꯕ꯭ꯔꯥ ꯃꯅꯦꯅ ꯈꯨꯝꯂꯛꯏ ꯉꯔꯥꯡ ꯐꯪꯂꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯅꯦꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯤ ꯈꯔ ꯂꯥꯛꯂꯒ ꯃꯍꯥꯛꯄꯨ ꯀꯧꯔꯛꯏ ꯑꯁꯨꯝꯅ ꯃꯤ ꯈꯔꯅ ꯀꯧꯔꯛꯄꯗꯒꯤ ꯃꯅꯦꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯃꯉꯣꯟꯗ ꯃꯤ ꯈꯔ ꯂꯥꯛꯂꯦ ꯑꯩ ꯃꯈꯣꯏꯒ ꯋꯥꯔꯤ ꯑꯃꯨꯛꯇ ꯁꯥꯟꯅꯒꯦ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤꯀꯣ ꯍꯥꯏꯗꯨꯅ ꯃꯅꯦ ꯑꯗꯨ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ ꯕꯤꯀꯦꯟ ꯂꯩꯐꯝ ꯈꯪꯗꯕ ꯂꯩꯇꯥꯐꯝ ꯈꯪꯗꯕꯅ ꯃꯅꯦꯗ ꯑꯃꯨꯛꯀ ꯐꯣꯟ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯃꯍꯥꯛꯅ ꯐꯅ ꯀꯟꯅ ꯐꯣꯟ ꯇꯧꯖꯔꯕꯁꯨ ꯃꯅꯦꯗꯨꯅ ꯐꯣꯟ ꯄꯥꯏꯈꯠꯂꯛꯈꯤꯗ꯭ꯔꯦ ꯅꯨꯃꯤꯠꯇꯨꯃ ꯃꯥꯅ ꯐꯣꯟ ꯐꯅꯌꯥꯝꯅ ꯇꯧꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8 ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯗꯤ ꯃꯅꯦꯒꯤ ꯅꯝꯕꯔ ꯑꯗꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯈ꯭ꯔꯦ ꯕꯤꯀꯦꯟ ꯂꯩꯐꯝ ꯈꯪꯈꯤꯗꯦ ꯌꯥꯝꯅ ꯋꯥꯈꯤ ꯔꯣꯁꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯐꯣꯇꯣ ꯌꯦꯡꯅꯤꯡꯕꯅꯦ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯗꯣ ꯃꯍꯥꯛꯁꯨ ꯎꯅꯤꯡꯕꯅꯦ ꯑꯗꯨꯕꯨ ꯃꯅꯦꯗꯨꯅ ꯐꯣꯟ ꯄꯥꯏꯕꯤꯔꯛꯇꯕꯅꯤꯅ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯀꯅꯥꯗ ꯍꯪꯂꯒ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯒꯤ ꯐꯣꯇꯣ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯒꯅꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗꯗꯤ ꯃꯅꯦ ꯅꯠꯇꯅ ꯃꯥꯒ ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯑꯇꯣꯞꯄ ꯃꯤꯒꯤ ꯅꯝꯕꯔ ꯌꯥꯎꯕ ꯅꯠꯇꯦ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯕ ꯐꯥꯎꯕ ꯕꯤꯀꯦꯟ ꯃꯅꯦꯒꯤ ꯅꯝꯕꯔ ꯑꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯗꯥꯏꯜ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯐꯣꯟ ꯑꯣꯐ ꯇꯧꯈꯤꯕ ꯑꯗꯨꯗꯤ ꯀꯩꯗꯧꯅꯣꯗ ꯈꯛ ꯍꯥꯡꯈꯤꯗꯦ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄ ꯑꯃ ꯐꯣꯟ ꯑꯗꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯔꯒ ꯑꯗꯨꯝ ꯊꯝꯈꯤ ꯅꯣꯡ ꯉꯥꯜꯂꯛꯂꯦ ꯕꯤꯀꯦꯟꯗꯣ ꯃꯤꯠ ꯍꯦꯛ ꯁꯤꯡꯂꯛꯄꯒ ꯃꯅꯦꯒꯤ ꯅꯝꯕꯔ ꯑꯗꯨꯗ ꯑꯃꯨꯛꯀ ꯐꯣꯟ ꯇꯧꯁꯤꯜꯂꯦ ꯉꯔꯥꯡꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯔꯝꯗ ꯄꯥꯎ ꯀꯌꯥ ꯑꯃ ꯇꯥꯅꯤꯡꯕ ꯃꯥꯒꯤ ꯐꯣꯇꯣ ꯀꯥꯞꯍꯧꯕ꯭ꯔꯥ ꯐꯣꯇꯣ ꯊꯥꯔꯛꯎ ꯍꯥꯏꯗꯨꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯅꯤꯡꯕꯗꯨꯅ ꯃꯍꯥꯛ ꯐꯣꯟ ꯇꯧꯁꯤꯟꯕꯅꯤ ꯑꯗꯨ ꯐꯥꯎꯕꯗ ꯃꯅꯦꯒꯤ ꯅꯝꯕꯔ ꯑꯗꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯔꯝꯂꯦ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯗꯁꯨ ꯑꯃꯨꯛꯀ ꯗꯥꯏꯜ ꯇꯧꯕꯅꯤ ꯑꯗꯨꯁꯨ ꯐꯣꯟ ꯑꯗꯣ ꯑꯣꯟ ꯇꯧꯔꯛꯇꯦ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝꯗꯁꯨ ꯑꯃꯨꯛꯀ ꯇꯧꯁꯤꯜꯂꯦ ꯑꯁꯨꯝ ꯃꯅꯦꯒꯤ ꯅꯝꯕꯔ ꯑꯗꯨꯅ ꯑꯣꯐ ꯂꯩꯈꯤꯕꯗꯨꯅ ꯅꯨꯃꯤꯠ 4-5 ꯍꯦꯟꯅ ꯐꯣꯟ ꯑꯗꯣ ꯇꯧꯕ ꯁꯨꯡꯆꯠ ꯆꯠꯈꯤꯗꯦ ꯕꯤꯀꯦꯟ ꯂꯥꯡꯇꯛꯅꯕ ꯈꯪꯅꯤꯡꯕ ꯀꯌꯥ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯃꯅꯦ ꯑꯗꯨꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯕꯤꯀꯦꯟ ꯃꯅꯦꯗꯨꯅ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯄꯥꯏꯈꯠꯂꯦ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯅꯦꯗꯨꯅ ꯐꯖꯅ ꯍꯥꯏꯔꯦ ꯏꯕꯨꯡꯉꯣ ꯅꯪ ꯅꯦꯅꯦꯒꯤ ꯐꯣꯟꯁꯦ ꯏꯁꯤꯡꯗ ꯇꯥꯔꯨꯔꯦ ꯑꯗꯨꯅ ꯑꯩ ꯃꯇꯝ ꯈꯔ ꯐꯣꯟ ꯄꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ ꯅꯪ ꯅꯦꯅꯦꯕꯨ ꯁꯥꯎꯒꯅꯨꯀꯣ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯣ ꯁꯤꯟꯃꯤꯟ ꯁꯥꯏꯟꯕ ꯋꯥꯍꯩꯅꯤ ꯕꯤꯀꯦꯟꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗꯕꯅ ꯁꯥꯎꯗꯦ ꯅꯦꯅꯦ ꯑꯗꯣ ꯑꯩꯅ ꯅꯦꯅꯦꯗ ꯍꯥꯏꯔꯝꯕꯗꯣ ꯃꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯐꯣꯇꯣ ꯀꯥꯞꯍꯧꯕ꯭ꯔꯥ ꯑꯩ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯣ ꯌꯥꯝꯅ ꯈꯣꯏꯔꯥꯡꯅ ꯉꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯦꯅꯦꯒꯤ ꯅꯝꯕꯔꯗꯤ ꯑꯣꯐ ꯑꯗꯨꯝ ꯇꯧꯈ꯭ꯔꯕꯅꯤꯅ ꯀꯔꯤꯃꯠꯇ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯣ ꯐꯣꯇꯣ ꯀꯥꯞꯍꯧꯔꯕꯗꯤ ꯃꯥꯒꯤ ꯐꯣꯇꯣ ꯑꯃꯅꯤꯗꯪ ꯊꯥꯕꯤꯔꯛꯎꯕ ꯃꯅꯦꯗꯨꯅ ꯈꯨꯝꯃꯦ
Ibungo, hojik magi photo yang ronoda. Kari kino, nang magi photo yang liduba. Yang no, nang yung natrok do bakam walige. Biken na makumle. Nene, ay matam kara lere gadila ane. Ado nene, aseng mane, photo do magkathabira o. Mane do na kumme. Mi luhongkraba ne. Luhongkraba no piyo dige photo bu. Nang nakari giyang hay no. Ado ibungo, nang nahayang kari gumba, yung natrok patara basu, nang ikuram da lakano ko. Mane do na adum na harak padagi, biken do, yam na khoirang na, yam na singna na hangi. Kari gino nene, mane do na kumme. Maram yam na le, nang ikuram da lakpa yade. Pare pare, ay shu thabak kara tauruge, ay thamage haduna, mane do phone tamke. Mataw asumna, biken su, Rosni luhongkre. Mahak nungai na pankre habigi pau taki badagi, magi wakhalda. Rosni bu phanyam na nushira basu, tabna tabna, kaji kaw bahore e. Phajana kaw ki badenate. Asumna, matam kayam sa hokre. Ngasi di biken, thama rom lairagadi, mayum da mung lakle. Biken lakle tabadagi, mahak ki mane edu su, nongma, biken ko da lakle. Aduga, masin manaw punna, chakcha minare. Chakcha tolba matungda, biken na. Mahak ki mane bu, magi karam da lona kusile. Aduga, Rosni ki maram da wahang le. Nene, Rosni di kamdauri. Nungai na pankre banatra. Mahak di, mapam da ka lakpra. Hana dagi, handag ni henna, mahak masamoto pazabra. Hayo nene, magi maram da pao yam na taningi ba. Mane edo, mahak na dun halak kumatam da, kumpam khangde. Tumin adum laiki. Biken na, ngarang laga hangi. Nene, amuk tahay biyo. Ay magi maram da pao yam na taningi. Adum na harak kumatam dadi, mane aduna, tam na kumlae. Ibungo, Rosni do, magi lohong magi numit aduda, adum mangkre bani. Ngasi phauba, ma kaday da laybano, kaday da lot bano haiba, kanana su khangdre. Yungi miyoy kaya amana su, mabu kana thibane. Adubu, phangdre, lohong musu kaikre. Nupa mayungi miyoy sing adudi, yamna sauna. Nupi miyam da action kaya amri dauki. Adubu hojikti, nupi do phangdre bani na, kari upay tauruni. Ngasi phauba, Rosni thiba phangkidre. Mahak adum mangkre ibungo. Wahay adu tabada, biken, wakan yaman nungai kite. Nene, nang nahay diba suba asumbra. Asumbra nene haduna, kan hanglai. Mane adu nukumme. Asumbra ni ibungo. Biken nam hare. Adu gagadigi, ay na nene da phone tapo matam dadi, mahak luhongkre, nungai na pankre haragliba. Nene, nang ingon duwalot rumale. Aseng muda mukta hai biyo ba. Ayam na khoirang le. Magi mapawa do, aseng makari na haba khaningi. Nene, magta senga luhong dabra. Aseng muda mukta hai biyo. Mane do na kumme. Aseng bani ibungo. Magi luhong makai krabane. Mahak, kaday da laybano haiba kanana su khangde. Adu nani, ayna nangonda, kari kuma nang na yumda laklabadi, akhuram da lakano hairiba do. Haujik, makoy ki imunga do, lan kaya mathokli Pare, nang hektang potha hawro. Ay asomda, tachokhi ko wari amata sanaruge. Asum na hairam laga, mane edo, magi kaadu da ki thoki. Biken, lepam khangde, leitapam khangde. Mahaki wakal dadi, Rosni luhongkre, nungai na pankre haduna khalu bane. Rosni ki wakal su, tamna kauba tamlura bane. Nuksibana binaira bane aidi, nuksibana aibu, tat tawbira bane haduna, wakal kaya makhalu ba biken. Ngasidi, mahak takki damak, Rosni na luhongma thugairam laga, mahak mangkre habige pau taba matamda, mahak lepam khangkide. Wakan yaman nungai kide. Rosni gi damak ningam daba pen daba kaya ama masa matum da phaujari. Ngakting lerega biken gi thamoida tamna solae. Ay mabu thigani. Ay na mabu phangna ba thigani. Ay banu sibagi damak mahana ngasi phabulo laga leiri. Rosni nang ay gi asik banu sibini. Ay na nang musoda na phangna ba thigani. Nang kada da sulot biyaroy. Nang kanagi su oy biyaroy. Hojikti nang si ay gini. Ay su nang gini. Nang ay na soda na phangna ba thigani. Nahak tekta kaidana leiramo. Ay nang buloba lakani. Asum na biken do, mahak ki thamoida, wakan mon khanjaraduna, cholaga leirami. Numitugi matungdagi, biken mamana su, biken da wari khudimuk sare. Ibungo, akuna nangonda haidoktabane. Taseng nama achumbane. Rosni gi luhong mudu kai kharbane. Mahak hojik mangkre. Kaday da leibano haiba, kanana su khangde. Makoy gi yummadu su, lan thoklabane. Nupa mayum na makoyda, puwa thang mangam loda basenpham kayam hairak padagi, makoy gi law khara lei jarambado, adu su yon kharbane. Hojikti,
ꯃꯈꯣꯏ ꯏꯃꯨꯡꯗꯣ ꯈꯔꯗꯤ ꯋꯥꯔꯦ ꯄꯨꯝꯅꯃꯛ ꯅꯥꯛꯊꯛꯀꯤ ꯉꯥꯛꯇꯅꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗꯦ ꯀꯔꯝꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯅꯅꯦꯅ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯇꯝꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯈꯪꯕꯅꯤ ꯇꯁꯦꯡꯅ ꯃꯈꯣꯏꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯅꯠꯇꯦ ꯃꯈꯣꯏꯁꯨ ꯃꯆꯥꯅꯨꯄꯤ ꯀꯧꯕꯅꯤꯅ ꯅꯨꯡꯁꯤꯔꯤꯕꯅꯤ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯔꯣꯁꯅꯤꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯏ ꯃꯥꯅ ꯅꯪꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯟꯖꯩ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯦ ꯏꯃꯥ ꯍꯟꯗꯛꯇ ꯈꯪꯉꯦ ꯍꯧꯖꯤꯛ ꯅꯍꯥꯛꯄꯨ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯕꯤꯀꯦꯟꯗꯣ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯑꯗꯨꯝ ꯅꯣꯟꯊꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯂꯩꯔꯤ ꯃꯃꯥꯅ ꯑꯃ ꯍꯥꯏꯔꯛꯑꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯦ ꯅꯪꯅ ꯃꯥꯒꯤꯗꯃꯛ ꯂꯦꯞꯄꯤꯗ꯭ꯔꯕꯗꯤ ꯃꯥꯒꯤꯗꯃꯛꯇꯗꯤ ꯀꯅꯥꯁꯨ ꯂꯩꯔꯔꯣꯏ ꯑꯁꯣꯝ ꯅꯨꯄꯥ ꯃꯌꯨꯝꯒꯤꯗꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯂꯣꯏꯅꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯍꯧꯖꯤꯛ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕ ꯈꯪꯗꯕꯁꯤꯅꯤ ꯌꯥꯝꯅ ꯃꯊꯥ ꯁꯥꯟꯅꯔꯤꯕꯁꯤ ꯅꯪ ꯄꯥꯕꯨꯡꯁꯨ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯄꯥꯎꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯔꯕꯅꯤ ꯃꯥꯅꯁꯨ ꯍꯥꯏꯕꯅꯤ ꯀꯔꯤꯒꯨꯝꯕ ꯏꯃꯧ ꯔꯣꯁꯅꯤꯗꯨꯅ ꯐꯪꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯄꯥꯎ ꯑꯃꯇꯪ ꯈꯪꯗꯣꯛꯂꯒ ꯏꯃꯧ ꯔꯣꯁꯅꯤꯗꯣ ꯑꯩꯈꯣꯏꯗ ꯊꯝꯂꯁꯤꯐꯥꯎ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯅꯪꯒꯤ ꯄꯨꯛꯅꯤꯡꯗꯕꯨ ꯍꯧꯖꯤꯛ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯏꯕꯨꯡꯉꯣ ꯕꯤꯀꯦꯟꯅ ꯑꯃꯨꯛ ꯇꯞꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯑꯦ ꯏꯃꯥ ꯑꯩ ꯀꯔꯤ ꯈꯨꯝꯃꯨ ꯍꯥꯏꯕꯅꯣ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ ꯑꯩꯒꯤ ꯊꯃꯣꯏꯗ ꯇꯥꯈꯤꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯨꯈꯤꯕ ꯃꯃꯤꯕꯨ ꯀꯩꯗꯧꯅꯨꯡꯗ ꯀꯣꯛꯄ ꯉꯝꯒꯗ꯭ꯔꯥ ꯄꯨꯟꯁꯤ ꯑꯁꯦ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯌꯥꯎꯔꯨꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯂꯨꯍꯣꯡꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕ ꯃꯇꯝꯗ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯧꯅꯥ ꯈꯔ ꯐꯥꯎꯔꯛꯂꯦ ꯏꯃꯥ ꯑꯩꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯐꯪꯅꯕ ꯊꯤꯒꯅꯤ ꯃꯈꯣꯏ ꯏꯃꯨꯡꯅ ꯑꯋꯥꯕ ꯇꯥꯔꯤꯕꯗꯣ ꯑꯩꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯅ ꯏꯃꯥ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯄꯨ ꯍꯦꯛ ꯐꯪꯂꯕꯗꯤ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯆꯥꯎꯅ ꯂꯨꯍꯣꯡꯕꯗꯣ ꯑꯩꯁꯨ ꯄꯥꯝꯃꯦ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯃꯥꯗꯨꯅ ꯈꯨꯝꯂꯛꯑꯦ ꯑꯗꯨꯅꯤ ꯏꯕꯨꯡꯉꯣ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯇꯥꯅꯤꯡꯂꯤꯕꯁꯨ ꯃꯍꯥꯛꯄꯨ ꯐꯪꯅꯕ ꯊꯤꯁꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯊꯤꯕ ꯈꯪꯗꯅ ꯂꯣꯠꯂꯒ ꯂꯩꯔꯤꯕꯗꯣ ꯑꯩꯈꯣꯏꯁꯨ ꯇꯁꯦꯡꯅꯃꯛ ꯅꯨꯡꯉꯥꯏꯇꯦ ꯕꯤꯀꯦꯟ ꯑꯃ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯏꯃꯥ ꯃꯥꯒꯤ ꯃꯔꯝꯗꯗꯤ ꯈꯕꯔꯗ ꯍꯥꯞꯈ꯭ꯔꯕꯔꯥ ꯃꯃꯥꯅ ꯈꯨꯝꯂꯛꯑꯦ ꯈꯕꯔꯗꯇ ꯅꯠꯇꯦ ꯄꯥꯎꯗꯁꯨ ꯍꯥꯞꯈ꯭ꯔꯕꯅꯤ ꯊꯥ ꯑꯃ ꯍꯦꯜꯂꯕ ꯑꯁꯤ ꯐꯥꯎꯕꯗ ꯃꯍꯥꯛꯄꯨ ꯈꯪꯉꯤ ꯃꯍꯥꯛ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯀꯔꯤꯃꯠꯇ ꯇꯥꯗꯕ ꯑꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯃꯊꯥ ꯁꯥꯔꯤꯕ ꯕꯤꯀꯦꯟ ꯑꯃ ꯍꯥꯏꯔꯛꯑꯦ ꯏꯃꯥ ꯑꯩ ꯍꯌꯦꯡꯗꯒꯤ ꯃꯥꯕꯨ ꯁꯣꯏꯗꯅ ꯊꯤꯕ ꯆꯠꯀꯅꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯈꯔꯒ ꯇꯧꯔꯒ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯐꯪꯅꯕ ꯊꯤꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯤꯀꯦꯟ ꯑꯗꯨ ꯊꯣꯛꯈꯤ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗꯒꯤ ꯕꯤꯀꯦꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯅ ꯊꯕꯛ ꯍꯜꯂꯛꯄ ꯃꯇꯝ ꯑꯃꯗꯤ ꯊꯕꯛ ꯆꯠꯇ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗ ꯔꯣꯁꯅꯤꯒꯤ ꯃꯔꯝꯗ ꯄꯥꯎ ꯀꯌꯥ ꯑꯃ ꯂꯧꯈꯤ ꯃꯍꯥꯛꯄꯨ ꯀꯣꯏꯊꯤ ꯊꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇ꯭ꯔꯦ ꯅꯣꯡꯃ ꯅꯤꯅꯤ ꯃꯉꯥꯅꯤ ꯇꯔꯥꯅꯤ ꯍꯧꯖꯤꯛꯇꯤ ꯊꯥ ꯃꯈꯥꯏ ꯑꯃ ꯍꯦꯟꯅ ꯍꯧꯖꯤꯜꯂꯛꯂꯦ ꯑꯁꯤ ꯐꯥꯎꯕꯗ ꯔꯣꯁꯅꯤꯕꯨ ꯈꯪꯉꯤ ꯃꯍꯥꯛꯄꯨ ꯐꯪꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎꯗꯤ ꯀꯔꯤꯃꯠꯇ ꯇꯥꯗꯦ ꯕꯤꯀꯦꯟ ꯅꯤꯡꯉꯝꯗꯕ ꯅꯨꯡꯉꯥꯏꯇꯕꯗꯤ ꯑꯁꯨꯝ ꯐꯥꯎꯔꯦ ꯑꯩꯕꯨ ꯃꯥꯕꯨ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯃꯍꯥꯛꯄꯨ ꯀꯅꯥꯅ ꯐꯥꯈ꯭ꯔꯕꯖꯥꯠꯅꯣ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯄꯨ ꯍꯤꯡꯂꯝꯒꯗ꯭ꯔꯥ ꯁꯤꯔꯝꯂꯗ꯭ꯔꯥ ꯑꯁꯨꯝꯅ ꯕꯤꯀꯦꯟꯗꯣ ꯊꯥꯖꯗꯕ ꯋꯥꯈꯜ ꯀꯌꯥ ꯑꯃꯗ ꯋꯥꯈꯜ ꯃꯣꯟ ꯈꯜꯂꯤ ꯑꯃꯨꯛꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯄꯦ ꯁꯣꯏꯔꯔꯣꯏ ꯃꯍꯥꯛ ꯁꯣꯏꯗꯅ ꯐꯥꯔꯝꯂꯒꯅꯤ ꯐꯠꯇꯕ ꯃꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯐꯥꯔꯝꯂꯒꯅꯤ ꯔꯣꯁꯅꯤ ꯑꯩ ꯅꯪꯕꯨ ꯊꯤꯕ ꯂꯥꯛꯂꯤꯌꯦ ꯅꯪ ꯑꯃꯨꯛꯇꯗ ꯊꯣꯔꯛꯑꯣ ꯅꯪ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯑꯩ ꯅꯪꯕꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯑꯩ ꯅꯪꯕꯨ ꯊꯤꯕꯗꯤ ꯌꯥꯝꯅ ꯋꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯌꯥꯝꯕ ꯑꯩꯅ ꯅꯪꯕꯨ ꯊꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯔꯝꯗꯗꯤ ꯀꯔꯤꯃꯠꯇ ꯄꯥꯎ ꯇꯥꯗ꯭ꯔꯦ ꯈꯕꯔꯗ ꯄꯥꯎꯗ ꯅꯪꯒꯤ ꯃꯔꯝꯗ ꯍꯥꯞꯂꯤꯕꯁꯤꯡ ꯑꯗꯣ ꯅꯪ ꯑꯃꯨꯛꯇꯪ ꯊꯦꯡꯅꯔꯕꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇꯪ ꯂꯥꯛꯑꯣ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯑꯁꯨꯝꯅ ꯕꯤꯀꯦꯟꯗꯣ ꯔꯣꯁꯅꯤꯕꯨ ꯊꯤꯕ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯃꯁꯤꯅ ꯆꯣꯏꯔꯣꯟ ꯀꯌా ꯑꯃ ꯂꯣꯜꯂꯦ ꯑꯗꯨꯝ ꯀꯞꯂꯒ ꯂꯩꯔꯤ ꯐꯅ ꯀꯞꯂꯕꯁꯨ ꯃꯥꯅ ꯆꯣꯏꯔꯣꯟ ꯐꯅ ꯌꯥꯝꯅ ꯂꯣꯜꯂꯕꯁꯨ ꯔꯣꯁꯅꯤꯗꯤ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯔꯛꯈꯤꯗ꯭ꯔꯦ ꯃꯍꯥꯛꯄꯨ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯍꯥꯛꯄꯨ ꯊꯤꯕ ꯐꯪꯂꯛꯇꯕ ꯊꯥ ꯑꯃ ꯍꯦꯟꯖꯤꯜꯂꯛꯂꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯄꯨ ꯐꯅ ꯀꯟꯅ ꯊꯤꯕ ꯃꯇꯝꯗ ꯐꯪꯂꯛꯇꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯅ ꯐꯥꯎꯕ ꯍꯥꯏꯔꯛꯂꯦ ꯏꯕꯨꯡꯉꯣ ꯑꯣꯏꯔꯔꯣꯏ ꯅꯨꯄꯤ ꯃꯆꯥꯗꯣ ꯁꯣꯏꯗꯅ ꯐꯠꯇꯕꯁꯤꯡꯅ ꯐꯥꯔꯝꯂꯒꯅꯤ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯄꯨ ꯍꯥꯠꯄꯤꯔꯝꯂꯒꯅꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯇꯥꯕ ꯃꯇꯝꯗꯅꯤ ꯕꯤꯀꯦꯟꯅ ꯁꯥꯎꯅꯤꯡꯂꯤꯕ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯄꯜꯂꯛꯀꯅꯨ ꯃꯍꯥꯛ ꯀꯅꯥꯅꯁꯨ ꯍꯥꯠꯂꯣꯏ ꯃꯍꯥꯛ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯩ ꯃꯥꯕꯨ ꯊꯤꯈꯤꯅꯤ ꯍꯥꯏꯗꯨꯅ ꯕꯤꯀꯦꯟꯗꯤ ꯔꯣꯁꯅꯤꯕꯨ ꯑꯗꯨꯝ ꯊꯤꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯄꯨ ꯊꯤꯔꯛꯄ ꯍꯧꯖꯤꯛꯇꯤ ꯊꯥ ꯑꯃꯗꯒꯤ ꯊꯥ ꯑꯅꯤꯃꯨꯛ ꯐꯥꯖꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇ꯭ꯔꯦ ꯔꯣꯁꯅꯤꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯨ ꯃꯍꯥꯛꯄꯨ ꯊꯤꯕ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯆꯞ ꯃꯥꯟꯅꯩ ꯃꯆꯥꯅꯨꯄꯤꯒꯤ ꯃꯔꯝꯗ ꯀꯔꯤꯃꯠꯇ ꯄꯥꯎ ꯇꯥꯗꯦ ꯐꯪꯗꯦ ꯈꯪꯗꯦ ꯃꯇꯝ ꯀꯨꯏꯅ ꯊꯤꯔꯕꯗ ꯐꯪꯂꯛꯇꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯔꯣꯁꯅꯤꯒꯤ ꯋꯥꯈꯜ ꯑꯗꯣ ꯈꯔ ꯀꯥꯎꯕ ꯍꯧꯅꯔꯛꯂꯦ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯏꯕꯨꯡꯉꯣ ꯑꯣꯏꯔꯔꯣꯏ ꯍꯧꯖꯤꯛ ꯊꯥ 4 ꯍꯧꯖꯤꯟꯈ꯭ꯔꯕ ꯑꯁꯤꯗ ꯃꯥꯒꯤ ꯃꯔꯝꯗ ꯀꯔꯤꯃꯠꯇ ꯄꯥꯎ ꯇꯥꯗ꯭ꯔꯤꯕꯁꯦ
mahak tasengnamak fattabasingna hatpiramlagani natraga mahak fatungda khara tholamba tare khabarda pawda halibasing ase mahana tasena hinglamba tarabadi mahak paw se tafam thoe mahak lakpa yarabane adabu mahak hinglamgani habase ai tasena ma thajadre ibungo mahak sikibo oibagini hojuk phawba mana thoroktribasi haduna mamana bikena tamme bikensu ahanbadadi phanakana yaramde adabu hojukti phanakoina rosni ki maramda paw karimta tadaba mahak thiba phanglaktabadagi bikensu hojukti wakhan khara khara hongba hore mahak rosni bu thirabasu hojukti yamna hakchinna magidama khanba magidama waba haibada yamna kanna toroktre miyoi ba haibasidi kaujanti haibadune matam kaya ma hokribagi tungdadi ngasidi bikendo rosni ki wakhal phana yamna kaukre mahak hojukti anoba taibang amadamuk khongthangin hore somda amuk rosni di kamdauri mahak mangkhiba natte sikhiba natte mahak kasum taude mahak lei adabu mahak ki wakhalda punsi chupaki oina picking phomdagi lotlagi haduna lotkibane karigidamuk lolibana habadudi kanada sumang haidokide asomna matam kayam hokribagi tungdadi ngasidi biken mokhoi office thabak taminaba miyosingna mokhoi gi naknaba mari matasingi macha lei yamna phabane mokhoi ga lohongnaba taw haduna paw kayama pi bahore bikensu rosni bi yamna khanjaramane adabu mahak phangdabadagi hojikti adumna paw hairakpada yarag haduna leble mahak yasu yaki matam khara leiragadi maga nauna khanagadaba nupi ado unabagi matam thare numit ado Sunday numit amadane ngasi gumbana Wednesday numit ne asumna Sunday numit aduda maga nupi aduga unanaba sem sabu khatimo loire laibak kinongdam angakpane bikengi nauna khanagadaba nupi aduga unaba satkadaba numit nini dangarba matam adudane bikengi marup ama nomagi numidang wairam amada yamna phingna biken khuda jalakki biken dudi yumda leiramde thongalamda thoki habadagi mamanabado thongalomda amuk yamna phingna torae bikensu thongan maya adwaida lepdaga leirame mamanabaduna sor thabet holaga bikena tamle itaw paw nungaiba matamga haduna aina muthirakpane bikena mahange kari pawnu itaw mamanabaduna tabna no tharaga khumlae itaw rosni do leire mahak phangle itaw wai adu daba matamda biken haraubana ha rosni phangle ba ma kadai de leiriba mamanabaduna khumlae adubu itaw rosni gi mataw adudi tasena mayeng haidre biken hangle itaw ma kadai de leibano amuk ta hairo mabu kedorage amuk ta hairo mamanabaduna khumlae rosni do khungangi matai amada ekhoina handak thika gi thabuk subu chapra matamda ai mabu thengnari itaw mahakti mamit namasu tangramle aduga magi mamai adusu yengbu yadre itaw kanana sumabu rosni ni habase khangdre kona thangdadi aina maga wari sanaba matamda mak rosni ni habase khangmane itaw magi matawado tasinama ai yengba gamde ai puning yamna nusi hadana mamana duna tamle bikendi rosni phangle mak leire habege paw taba matamda khoirang makaya adana itaw yamna thuna nangi thawak chupam na chache ai mabu yamna uninge wari atay di kari sanay mataw kram na thoki buthodo no nangona tamlakpra mamana abduna khumlae tamlae lohongunum adugi numidang dane mahangna lanchen ma gari amada toloduna makhoi khullasidagi yamna lapal lam amada numitugi numidang ado ahing lekki hai aduga nongal kumatamda mana kari gumba asida leirebadi sodana thirakani maku phangkini khanbadagi mahak manipur mapana chatke haduna gari tongmula adugi lakpa lambi adudani khanghodana mahak thodo si thokiba mana gyan tarak matamdadi mahak hospital na leirami hai laibak thibadi mana gyan tarak matamdadi mag oithang mil ado adum udre aduga mag mai adusu yamna solamme puna masing asina maram oiduna mabu pukat piraliba nupi aduda mana phajan haijare ai gi yumda paw haibigano ai nangi de leijage haduna puna masing asi haijaraga mahak matam kuina leikibane magi maramda khabarda pawda holakpada loina khangi loina thengnai hai mahak lotlagi haduna lotkibani haduna biken wari khudimak tamle pawdu taba matamda biken thamo chona kabe itaw ngasimak chache ngasimak ai magi manaka janinge mamana baduna mahare itaw hojikti numita ga dore
hayeng ayukta akhoi ngana chatse aduga magi matawado tasina mi yema ngamdre nang mabu loksin biyu haduna mamanabdun haire Biken ama kumme itaw ay nang si hinglibase magi damaktane ay mabu punsi gi mirai roi ay na mabu sodana loksin gani haduna Biken haire asumna numitu gi numidang ado Biken nongalan dingmana tumthabu yade nongala bara haduna ngakletna mitsingi asumna yamna wana ngai jabana ngasidi nongalakle nong hek ngalakpaga yamna thuna haugatlaga mamanabdugi manaka chatle aduga mamanabduga Bikenga mokhoi thabak shubam aduda gari tonglaga lakle gari tongna Biken Rosni gi dambak wakhal kaya ma khalle wakhal lek khalwa mikuptane mahak thingma lakpa ngamdana mamitig mapi lepletna sintare asumna asum gari thorga lakpana hawjikti Rosni leiriba jumadu yore mamanabduna sumangda leplaga Rosni haduna kawe Rosni su yamna phingna imungdagi paraprap thore mana paraprap thorko matam adudadi sumangda Biken leplambado Rosni na ure mage ubadagi Rosni do mangonda chaplepke Biken su Rosni gi maithong adu uba matamda thingma lakpa ngamdana mapi jorjo tare mage mamit mage maithong adu uba matamda Biken tasena mak khangma ngamkide Rosni su ikaiduna imungda paraprap change tawe mikup aduda Biken kore Rosni amukta ngaiko Rosni tung olaga lay Biken am haire nana ngasi oriba mataw asibu karino hayo masibu aibu nusibgi damak nangna phangliba chaina haibudura Rosni karimata khumde Biken kabla haire Rosni nang nusibu nupise aigi puchida thengnadre lakshu laklaroi matam kuina aina namu kaya dwana thijabano aduga nangna karigi lotlibano hayo nang karigi lotlibano nak leitraba matamda aigi punsi ase angawu kum lenki aigi Nokpa Kaokhraba Saktam ase nang amuktadi pena nohanbiyo ngasigi numit asidagi nang akhoi yumna chatlasi akhoi yumna nungaina lerisi Rosni na amuk tamna khumlae dada adu oiba yaroye aidi mimana drabini aigi wakal thadokpiro nungaina luhonglaga anabo punsi amadi hingbiyo aigi wakal kaupiro haduna Rosni na khumlae mikup aduda Biken am haire Rosni aina nangu nuksibadi nangi mapan thonggi oiba Saktam ching adu natte nangi aseng thamoi adubine aina nangu nuksiriba nang ngasi phangliba nang ngasi wariba sisu aigi damaktane nangbudi aina punsi gi thadokloi afaba doctor kaya matanaraga nangi bil amadi nangi maya do phajana layang khangani nang hanagi Rosni do soidana oigani nangi mapan thonggi Saktam da karigumba ahom khara leikhrabasu nangi thamoi adudi hanagi Rosni ni ai dangu basak mun khangi ai nangu punsi gi thadolai haduna Rosni da haire Rosni do handakti karimata khumkidre karimata haikidre tung ontholaga adum kaplaga leiki Biken su kabla haire Rosni nang kariga tung ontholebana nang ebu nuksidraba nang ebu kawa ngamladra hayo nang ebu nuksidrabra haduna Biken hanglai adum nahla kumatam dadi Rosni do Biken do onsilai aduga nuksina konsile dada ai nang yamna nuksi ai nang puchi kaina bangamloi adubo aigi oiba phim asina ai nang kawbak tamlagi haduna khalle Biken am khumme Rosni nangi maithongna tariba ta khumsing asina aigi thamoi asibudi kedurungana thaibe ngamloi ai nang puchi ga thatokloi asumna Biken na Rosni bu nuksina konsin biki mataw asum tawna Biken Rosni bu yumda parakki mayam aroibada amukana khurumjari